mayambu ahanamuktada panthorlungni maikeidagi iko nona taram noksari ngasisu miyamgi nungainabagidamagta ꯑꯩꯈꯣꯏꯅ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯋꯥꯔꯤ ꯑꯃꯒꯁꯨ ꯄꯨꯔꯒ ꯂꯥꯛꯆꯔꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯃꯣꯏ ꯑꯍꯨꯝ ꯇꯥꯕꯤꯔꯁꯤ ꯊꯃꯣꯏ ꯑꯍꯨꯝ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯑꯍꯤꯡ ꯅꯣꯡꯖꯥꯏ ꯑꯗꯣ ꯄꯥꯛꯄꯤ ꯏꯁꯤꯁꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯦ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯃꯥꯅ ꯇꯨꯝꯂꯤꯉꯩ ꯑꯍꯤꯡ ꯅꯣꯡꯖꯥꯏ ꯃꯇꯨꯡ ꯄꯨꯡ ꯑꯃꯔꯣꯝ ꯇꯥꯔꯛꯄ ꯇꯟꯖꯥ ꯁ꯭ꯋꯥꯏꯗꯅꯤ ꯄꯥꯛꯄꯤ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ ꯃꯥꯒꯤ ꯃꯈꯨꯠꯁꯨ ꯊꯕꯥꯛꯀ ꯊꯝꯂꯝꯕꯔ ꯀꯩꯅꯣꯝꯃ ꯇꯧꯏ ꯑꯩ ꯂꯩꯇꯦ ꯑꯗꯨ ꯍꯥꯏꯔꯛꯀꯅꯨ ꯑꯩ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯕꯗꯧꯅ ꯇꯧꯔꯤ ꯃꯥꯒꯤ ꯃꯪꯂꯥꯟꯗꯨꯗ ꯃꯉꯣꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯨꯠꯇ ꯄꯥꯏꯗꯨꯅ ꯌꯥꯟꯕꯒꯨꯝ ꯇꯧꯔꯤ ꯑꯩꯒꯤ ꯄꯩꯁꯥ ꯄꯤꯔꯛꯑꯣ ꯑꯩꯒꯤ ꯄꯩꯁꯥꯗꯣ ꯁꯤꯡꯂꯛꯑꯣ ꯑꯩꯒꯤ ꯄꯩꯁꯥ ꯁꯤꯡꯂꯝꯗꯅ ꯅꯪ ꯆꯠꯄ ꯌꯥꯔꯣꯏ ꯑꯩꯒꯤ ꯄꯩꯁꯥ ꯁꯤꯡꯂꯛꯑꯣ ꯑꯩꯒꯤ ꯄꯩꯁꯥ ꯁꯤꯡꯉꯨ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯃꯥꯕꯨ ꯌꯥꯟꯕꯒꯨꯝ ꯐꯥꯕꯒꯨꯝ ꯇꯧꯔꯤ ꯃꯪꯂꯥꯟꯁꯤꯗ ꯑꯩ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯠꯀꯁꯨ ꯍꯥꯠꯂꯣ ꯑꯩ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯩ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯄꯥꯛꯄꯤ ꯃꯤꯠꯁꯤꯜꯂꯛꯄꯗ ꯃꯥꯒꯤ ꯃꯁꯥ ꯄꯨꯝꯕ ꯐꯗ꯭ꯔꯥꯛ ꯇꯥꯔꯦ ꯀꯔꯤ ꯃꯪꯂꯥꯟꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯀꯔꯤ ꯃꯪꯂꯥꯟꯅꯣ ꯑꯁꯨꯝꯅ ꯃꯪꯂꯤꯕꯁꯦ ꯅꯣꯡ ꯅꯤꯅꯤ ꯁꯨꯔꯕꯅꯦ ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯀꯥꯏꯔꯕ꯭ꯔꯥꯅꯦ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯨꯕꯨ ꯌꯥꯝꯅ ꯁꯣꯏꯔꯕ꯭ꯔꯥꯅꯦ ꯄꯥꯛꯄꯤ ꯊꯥꯖꯗꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯃꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔꯗꯤ ꯃꯥꯅ ꯇꯧꯈ꯭ꯔꯕꯖꯥꯠꯅꯤ ꯃꯁꯤꯃꯛꯅ ꯋꯥꯈꯜ ꯍꯦꯟꯅ ꯈꯜꯂꯨꯕꯗꯨꯅ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯑꯁꯨꯝꯅ ꯎꯕꯅꯤ ꯀꯅꯥꯒꯤ ꯄꯩꯁꯥꯕꯨ ꯇꯣꯜꯂꯨꯔꯤꯕꯅꯣ ꯀꯅꯥꯗꯒꯤ ꯄꯩꯁꯥꯕꯨ ꯂꯧꯔꯨꯔꯤꯕꯅꯣ ꯄꯥꯛꯄꯤ ꯂꯩꯁꯥꯕꯤꯅꯤ ꯑꯗꯨꯕꯨ ꯃꯪꯂꯥꯟ ꯑꯁꯤꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯥꯕꯨ ꯌꯥꯝꯅ ꯋꯥꯍꯟꯕꯁꯤꯅ ꯂꯩꯐꯝ ꯈꯪꯗꯦ ꯃꯁꯤꯗꯒꯤ ꯇꯨꯝꯊꯕ ꯌꯥꯗꯕꯅ ꯐꯃꯨꯡꯗꯨꯗ ꯃꯍꯥꯛ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯐꯝꯃꯤ ꯃꯃꯥꯡꯊꯛꯀꯤ ꯍꯧꯈ꯭ꯔꯕ ꯃꯥꯅ ꯃꯇꯝ ꯐꯅ ꯉꯥꯎꯔꯤꯉꯩꯒꯤ ꯊꯧꯗꯣꯛ ꯀꯌꯥꯁꯦ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯏ ꯃꯇꯝꯗꯨ ꯑꯁꯤꯅꯤ ꯄꯥꯛꯄꯤ ꯅꯣꯡꯃ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯃꯥꯒ ꯄꯨꯜꯂꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯩ ꯂꯩꯀꯥꯏꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯥꯡꯂꯛꯄ ꯅꯨꯄꯥ ꯌꯥꯝꯅ ꯀꯣꯏꯅꯕꯗ ꯃꯃꯤꯡ ꯆꯠꯈꯤꯕ ꯄꯥꯛꯄꯤꯅꯤ ꯅꯨꯄꯥꯁꯦ ꯃꯇꯝ ꯀꯨꯏꯅ ꯑꯃꯠꯇ ꯆꯠꯇꯦ ꯉꯁꯤ ꯑꯃ ꯈꯪꯅꯒꯅꯤ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯇꯣꯛꯅꯅꯤ ꯑꯃꯃꯨꯛ ꯅꯧꯅ ꯈꯪꯅꯅꯤ ꯑꯃꯃꯨꯛ ꯇꯣꯛꯅꯅꯤ ꯃꯥꯒ ꯄꯨꯜꯂꯤꯕꯤ ꯃꯃꯥꯟꯅꯕꯤ ꯑꯁꯤꯗꯤ ꯑꯅꯧꯕꯤꯅꯤ ꯄꯥꯛꯄꯤꯅ ꯍꯥꯟꯅ ꯅꯨꯄꯥ ꯀꯌꯥ ꯑꯃ ꯀꯣꯏꯔꯝꯕ ꯉꯥꯎꯔꯝꯕ ꯃꯥꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯪꯗꯦ ꯃꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯟꯖꯥꯗ ꯄꯥꯛꯄꯤꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯅꯣꯏꯒꯤ ꯂꯝꯗꯨꯗ ꯑꯩꯒ ꯀꯣꯏꯅꯕ ꯌꯥꯕ ꯅꯨꯄꯥꯒ ꯂꯩꯇ꯭ꯔꯕ ꯅꯨꯄꯥ ꯀꯣꯏꯅꯗꯕꯁꯦ ꯂꯩꯐꯝ ꯈꯪꯗꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯏꯗ ꯏꯁꯥꯁꯦ ꯏꯍꯩ ꯍꯩꯅꯗꯦꯗ ꯃꯃꯥꯟꯅꯕꯤꯗꯨꯅ ꯄꯥꯛꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯩꯅꯣ ꯍꯥꯏꯔꯤꯗꯨꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯕꯨ ꯅꯨꯄꯥ ꯑꯝꯇ ꯀꯣꯏꯅꯗꯕ꯭ꯔꯥꯅꯦ ꯄꯥꯛꯄꯤꯅ ꯃꯃꯥꯡꯗ ꯑꯃꯅꯤ ꯀꯣꯏꯅꯔꯝꯃꯦ ꯋꯥꯈꯜ ꯆꯥꯟꯅꯗꯦꯗ ꯑꯩꯅ ꯈꯟꯕꯅ ꯑꯃ ꯃꯈꯣꯏꯅ ꯇꯧꯊꯣꯔꯛꯄꯅ ꯑꯃ ꯑꯗꯣ ꯅꯪꯒ ꯇꯤꯟꯅꯕ ꯂꯣꯏꯅꯕ ꯅꯠꯇ꯭ꯔꯁꯨ ꯅꯈꯣꯏ ꯂꯝꯗꯒꯤ ꯅꯈꯣꯏ ꯈꯨꯟꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯝ ꯃꯕꯨꯛ ꯐꯕ ꯂꯩꯕ꯭ꯔꯕ ꯃꯃꯥꯟꯅꯕꯤꯗꯨꯗꯤ ꯄꯥꯛꯄꯤꯒꯤ ꯄꯨꯛꯆꯦꯜ ꯃꯥꯒꯤ ꯊꯃꯣꯏꯁꯦ ꯍꯥꯟꯅ ꯈꯪꯗꯕꯅꯤꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯒ ꯃꯥꯅꯁꯨ ꯅꯨꯄꯥ ꯑꯃꯗ ꯂꯩ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯤꯉꯣꯟꯗ ꯋꯥ ꯀꯌꯥ ꯀꯟꯅ ꯉꯥꯡꯕꯗꯤ ꯍꯩꯇꯕꯅꯦ ꯃꯤꯁꯨ ꯀꯌꯥ ꯄꯨꯟꯗꯕꯅꯦ ꯑꯗꯨꯕꯨ ꯅꯪꯅꯕꯨ ꯐꯖꯅ ꯅꯨꯡꯁꯤꯔꯕ ꯅꯪꯅꯕꯨ ꯂꯣꯏꯅꯒꯦ ꯈꯟꯕ ꯇꯥꯔꯕꯗꯤ ꯑꯗꯨꯝ ꯂꯣꯏꯅꯕ ꯌꯥꯅꯤ ꯄꯥꯛꯄꯤꯅ ꯀꯅꯥ ꯅꯨꯄꯥ ꯀꯔꯤ ꯃꯤꯡ ꯀꯧꯕ ꯑꯗꯨꯝ ꯃꯁꯛ ꯃꯇꯧ ꯌꯥꯕ꯭ꯔꯕ ꯃꯁꯛꯄꯨꯗꯤ ꯐꯖꯕꯅꯦ ꯋꯥꯔꯤ ꯁꯥꯕ ꯈꯣꯠꯄꯗꯤ ꯀꯌꯥ ꯍꯩꯇꯕꯅꯤ ꯃꯇꯝꯒꯤ ꯆꯠꯅꯕꯤꯁꯨ ꯈꯔ ꯈꯪꯗꯕꯒꯨꯝ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯂꯣꯏꯅꯔꯒ ꯐꯖꯅ ꯇꯥꯛꯄꯤꯔꯗꯤ ꯍꯩꯒꯅꯤ ꯑꯩ ꯅꯨꯄꯥꯗꯨꯒꯤ ꯅꯝꯕꯔ ꯄꯤꯔꯛꯀꯦ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯔꯣ ꯂꯣꯏꯅꯕ ꯅꯨꯡꯉꯥꯏꯔꯗꯤ ꯂꯣꯏꯅꯔꯣ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯅꯪꯒꯤ ꯊꯣꯛꯄ ꯇꯧꯔꯣ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯤꯗꯨꯅ ꯄꯥꯛꯄꯤꯗ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃꯈꯛ ꯄꯤꯔꯝꯃꯤ ꯃꯗꯨꯒꯤ ꯅꯝꯕꯔꯗꯨ ꯐꯪꯕꯗꯒꯤ ꯄꯥꯛꯄꯤ ꯀꯣꯜ ꯇꯧꯕ ꯍꯧꯔꯦ ꯃꯃꯥꯟꯅꯕꯤ ꯆꯠꯈ꯭ꯔꯕ ꯇꯨꯡ ꯃꯥꯅ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯅꯨꯄꯥꯗꯨ ꯉꯁꯤꯗꯤ ꯈꯥꯏꯔꯒꯦ ꯑꯅꯧꯕ ꯅꯨꯄꯥꯅꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯁꯥꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯄꯥꯛꯄꯤꯅ ꯐꯣꯟ ꯇꯧꯔꯦ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯁꯩꯇꯝ ꯀꯧꯏ ꯃꯃꯥꯟꯅꯕ ꯀꯌꯥ ꯀꯟꯅ ꯄꯨꯜꯂꯛꯇꯦ ꯌꯨꯝꯗꯒꯤꯁꯨ ꯀꯌꯥ ꯀꯟꯅ ꯊꯣꯛꯄ ꯃꯤ ꯅꯠꯇꯦ ꯂꯥꯏꯔꯤꯛꯁꯨ ꯑꯗꯨꯝ ꯐꯩ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯝꯅ ꯀꯜꯂꯤ ꯄꯥꯈꯪꯅꯤ ꯅꯨꯡꯁꯤꯕꯒꯤ ꯏꯊꯤꯜ ꯏꯍꯨꯜꯗꯤ ꯀꯔꯤꯒꯤ ꯐꯥꯎꯔꯣꯏ ꯑꯗꯨꯕꯨ ꯃꯤ ꯄꯨꯜꯂꯛꯇꯕ ꯅꯨꯡꯁꯤꯕ ꯈꯣꯏꯗꯥꯖꯕ ꯂꯩꯔꯕꯁꯨ ꯍꯥꯏꯗꯣꯛꯄ ꯉꯝꯈꯤꯗꯕ
ꯃꯃꯥꯟꯅꯕ ꯀꯌꯥ ꯀꯟꯅ ꯄꯨꯟꯈꯤꯗꯕꯅ ꯃꯥꯅ ꯈꯣꯏꯗꯥꯈꯤꯕ ꯅꯨꯄꯤ ꯀꯌꯥ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯃꯆꯥ ꯌꯥꯎꯐꯥꯎ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯥꯛꯄꯤꯅ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯗꯨꯅ ꯀꯦꯊ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯂꯛꯄꯗ ꯁꯩꯇꯝ ꯀꯅꯥ ꯅꯨꯄꯤꯅꯣ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯑꯍꯥꯟꯕꯗ ꯈꯜꯂꯤ꯫ ꯄꯥꯛꯄꯤꯗꯤ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯝꯅ ꯍꯩ, ꯃꯃꯥꯏꯁꯨ ꯌꯥꯝꯅ ꯀꯜꯂꯤ꯫ ꯋꯥꯔꯤ ꯃꯊꯪ ꯑꯗꯨꯝ ꯄꯥꯛꯄꯤꯅ ꯁꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯁꯩꯇꯝꯁꯨ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯑꯣꯏꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯛꯄꯤꯅ ꯍꯥꯏꯔꯛꯄ, ꯃꯥꯅ ꯉꯥꯡꯂꯛꯄ ꯋꯥ ꯈꯨꯗꯤꯡꯃꯛ ꯁꯩꯇꯝꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯇꯥꯏ꯫ ꯃꯥꯗꯤ ꯋꯥ ꯀꯌꯥ ꯀꯟꯅ ꯉꯥꯡꯕ ꯐꯪꯗꯦ꯫ ꯄꯥꯛꯄꯤꯅ ꯃꯊꯪ ꯖꯔ ꯈꯞꯅ ꯉꯥꯡꯉꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤ ꯄꯨꯡꯈꯥꯏ ꯑꯃ ꯍꯦꯟꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯄꯥꯛꯄꯤꯅ ꯏꯕꯥꯅꯤ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯦ, ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤ ꯍꯥꯏ꯫ ꯅꯝꯕꯔꯁꯤ ꯀꯅꯥꯗꯒꯤ ꯂꯧꯕꯅꯣ ꯀꯩꯗꯧꯕꯅꯣ ꯍꯥꯏꯕ ꯁꯩꯇꯝꯅꯁꯨ ꯍꯪꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯄꯥꯛꯄꯤ ꯑꯃꯗꯤ ꯁꯩꯇꯝ ꯋꯥꯔꯤ ꯃꯊꯪ ꯁꯥꯟꯅꯩ꯫ ꯁꯩꯇꯝꯗꯤ ꯃꯃꯥꯡꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯅꯨꯄꯤꯒ ꯀꯌꯥ ꯀꯟꯅ ꯀꯣꯏꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤ ꯇꯧꯔꯛꯈꯤꯕ ꯅꯠꯇꯦ꯫ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯈꯪꯒꯗ꯭ꯔꯥ, ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯂꯩꯕ ꯇꯥꯔꯕꯗꯤ ꯂꯣꯟꯅ ꯐꯣꯟ ꯑꯁꯤ ꯋꯥꯔꯤ ꯁꯥꯕ ꯁꯩꯇꯝꯅ ꯇꯧꯏ꯫ ꯄꯥꯛꯄꯤꯗꯤ ꯃꯇꯝ ꯑꯌꯥꯝꯕꯗꯤ ꯌꯨꯝꯗ ꯂꯩꯕꯗ ꯃꯥꯗꯤ ꯐ꯭ꯔꯤꯅꯤ꯫ ꯑꯗꯨꯅ ꯁꯩꯇꯝꯅ ꯃꯥꯅ ꯀꯣꯜ ꯇꯧꯁꯤꯜꯂꯒ ꯅꯨꯡꯁꯤꯕ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯗꯨꯅ ꯉꯁꯤꯗꯤ ꯁꯩꯇꯝꯕꯨ ꯂꯦꯛꯊꯍꯟꯅꯕ ꯇꯧꯔꯤ꯫ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ, ꯅꯨꯄꯤꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯇꯥꯕꯗ ꯂꯦꯛꯊꯔꯣꯏꯗꯕ ꯉꯥꯎꯔꯣꯏꯗꯕ ꯅꯨꯄꯥꯕꯨ ꯀꯅꯥꯅꯣ? ꯑꯗꯨꯝ ꯄꯪꯊꯔꯛꯄ ꯇꯥꯕꯅꯤ, ꯂꯦꯛꯊꯔꯛꯄ ꯇꯥꯕꯅꯤ꯫ ꯃꯃꯥꯟꯅꯕꯗꯤ ꯄꯨꯟꯗꯦ, ꯑꯗꯨꯕꯨ ꯐꯣꯟꯗꯗꯤ ꯃꯉꯣꯟꯗ ꯉꯥꯡꯂꯛꯂꯤꯕ, ꯃꯉꯣꯟꯗ ꯁꯥꯔꯛꯂꯤꯕ ꯄꯥꯛꯄꯤꯒꯤ ꯈꯣꯏꯇꯨꯝꯂꯕ ꯋꯥꯍꯩ ꯀꯌꯥ ꯑꯁꯤꯅ ꯁꯩꯇꯝ ꯇꯁꯦꯡꯅ ꯉꯥꯎꯔꯛꯂꯦ꯫ ꯅꯣꯡꯃ ꯃꯈꯣꯏ ꯑꯅꯤ ꯃꯁꯛ ꯈꯪꯅꯁꯤ, ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯊꯥꯅꯈꯤ꯫ ꯎꯅꯕ ꯆꯠꯄ ꯅꯨꯃꯤꯠꯇ ꯁꯩꯇꯝꯒꯤ ꯁꯦꯠꯂꯛꯂꯤꯕ ꯃꯥꯒꯤ ꯐꯤꯖꯦꯠ, ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯄꯥꯛꯄꯤꯅ ꯅꯣꯛꯅꯤꯡꯕ ꯌꯥꯝꯅ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯁꯩꯇꯝꯗꯗꯤ ꯍꯥꯏꯗꯦ꯫ ꯁꯩꯇꯝꯗ ꯃꯍꯥꯛꯅ ꯅꯥꯀꯣꯏꯅꯅ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯑꯩꯗꯤ ꯋꯥ ꯉꯥꯡꯕꯗ ꯕ꯭ꯔꯦꯛ ꯐꯥꯗꯕꯅꯤ꯫ ꯅꯪꯗ ꯅꯁꯛꯁꯨ ꯐꯖꯩ, ꯀꯔꯤꯃꯠꯇ ꯌꯦꯡꯕꯗ ꯑꯋꯥꯠꯄ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯣ ꯃꯊꯪ ꯎꯅꯕ ꯂꯥꯛꯄꯗꯗꯤ ꯈꯔ ꯁ꯭ꯇꯥꯏꯜ ꯇꯧꯔꯒ ꯈꯔ ꯅꯥꯟꯅ ꯂꯥꯛꯄꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤꯕꯣ? ꯁꯩꯇꯝꯅ ꯑꯁ ꯍꯩꯗꯧ ꯃꯥꯟꯗꯦꯗ, ꯑꯩꯅ ꯌꯨꯝꯗꯒꯤ ꯊꯣꯔꯛꯄꯗ ꯏꯃꯥꯟꯅꯕꯁꯤꯡ, ꯌꯨꯝꯒꯤ ꯃꯤꯁꯤꯡꯅꯁꯨ ꯑꯁ ꯂꯛꯅꯅꯤ ꯇꯜꯂꯦꯗ꯫ ꯄꯥꯛꯄꯤꯅ ꯍꯦ ꯌꯥꯗꯦ, ꯑꯩꯒ ꯂꯣꯏꯅꯕ ꯇꯥꯔꯕꯗꯤ ꯁ꯭ꯇꯥꯏꯜ ꯈꯔ ꯇꯧꯒꯗꯕ, ꯈꯔ ꯅꯥꯟꯒꯗꯕ꯫ ꯑꯗꯣ ꯉꯁꯤꯗꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯅꯤ? ꯑꯩꯅ ꯑꯗꯨꯝ ꯋꯥ ꯉꯥꯡꯉꯤ, ꯅꯪꯗꯤ ꯋꯥꯁꯨ ꯀꯌꯥ ꯉꯥꯡꯗꯦ꯫ ꯋꯥ ꯉꯥꯡꯕꯁꯨ ꯈꯔ ꯇꯝꯃꯣ, ꯅꯨꯄꯤꯒ ꯂꯣꯏꯅꯕꯗ ꯅꯨꯄꯤꯅ ꯇꯥꯕ ꯅꯨꯡꯉꯥꯏꯒꯗꯕ ꯋꯥꯁꯨ ꯈꯔ ꯉꯥꯡꯉꯣ꯫ ꯍꯥ? ꯅꯨꯄꯤꯅ ꯇꯥꯕ ꯅꯨꯡꯉꯥꯏꯒꯗꯕ ꯋꯥ ꯍꯥꯏꯗꯤ? ꯑꯁ ꯈꯪꯗꯦ, ꯅꯃꯥꯟꯅꯕꯁꯤꯡꯗ ꯍꯪꯉꯣ꯫ ꯅꯨꯄꯤꯅ ꯇꯥꯕꯗ ꯉꯥꯎꯖꯕ, ꯅꯨꯄꯤꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯋꯥꯁꯦ ꯀꯔꯤꯅꯣ ꯍꯪꯉꯣ꯫ ꯁꯩꯇꯝ ꯄꯥꯛꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯁꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯀꯔꯤꯅꯣꯅꯦ, ꯅꯨꯄꯤꯅ ꯇꯥꯕ ꯅꯨꯡꯉꯥꯏꯕ ꯋꯥ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝ ꯁꯣꯜꯂꯤ꯫ ꯄꯥꯛꯄꯤꯅ ꯌꯥꯔꯦ ꯁꯣꯜꯂꯅꯨ, ꯆꯠꯂꯁꯤ ꯂꯥꯎ꯫ ꯑꯗꯣ ꯃꯊꯪꯒꯤ ꯎꯅꯕꯗꯗꯤ ꯑꯩꯅ ꯍꯥꯏꯕꯗꯨ ꯇꯧꯒꯗꯕ꯫ ꯄꯥꯛꯄꯤꯅ ꯁꯩꯇꯝꯁꯦ ꯑꯣꯟꯊꯣꯛꯂꯒꯦ ꯁꯦꯝꯂꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯇꯧꯈꯤꯕꯒꯨꯝ ꯇꯧꯏ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯨꯡꯗꯁꯨ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯄꯥꯛꯄꯤꯅ ꯃꯉꯣꯟꯗ ꯀꯦꯊ ꯍꯧꯖꯤꯟꯗꯨꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯁꯥꯟꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯁꯩꯇꯝꯗꯤ ꯋꯥ ꯉꯥꯡꯕ ꯀꯌꯥ ꯀꯟꯅ ꯍꯩꯇꯕꯅ ꯄꯥꯛꯄꯤꯅ ꯄꯥꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯃꯥꯅ ꯑꯝꯇ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯋꯥꯔꯤ ꯁꯥꯕꯁꯨ ꯄꯥꯛꯄꯤꯅꯇ ꯑꯗꯨꯝ ꯁꯥꯏ, ꯃꯥꯅꯗꯤ ꯀꯌꯥ ꯀꯟꯅ ꯁꯥꯕ ꯉꯝꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯂꯣꯏꯅꯕꯗꯤ ꯐꯅꯌꯥꯝꯅ ꯀꯨꯏꯔꯛꯂꯕꯅꯤ꯫ ꯄꯥꯛꯄꯤꯅ ꯃꯥꯕꯨ ꯐꯅ ꯀꯟꯅ ꯁꯦꯝꯗꯣꯛꯅꯕ, ꯍꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯁꯩꯇꯝ ꯃꯃꯥꯡꯊꯛꯇꯒꯤ ꯍꯥꯟꯅ ꯇꯧꯔꯛꯇꯕꯅꯤꯅ ꯃꯗꯨꯁꯤꯡꯗꯨ ꯂꯣꯏꯅ ꯍꯣꯡꯗꯣꯛꯄꯗ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ꯫ ꯁꯩꯇꯝꯒꯤ ꯏꯄꯪ ꯄꯪꯕ, ꯏꯆꯝ ꯆꯝꯕ ꯃꯇꯧ ꯑꯁꯤꯗ ꯄꯥꯛꯄꯤꯅ ꯃꯥꯕꯨ ꯈꯨꯗꯣꯝꯕꯤꯗ ꯎꯪꯗꯨꯅ ꯂꯩꯕ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯀꯣꯏꯅꯔꯛꯄ ꯃꯇꯝ ꯀꯨꯏꯕꯒꯤ ꯀꯣꯏꯅꯔꯛꯇꯕ ꯍꯥꯏꯕꯗꯨꯔꯥ? ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯤꯟꯕꯒꯤꯁꯨ ꯁꯩꯇꯝꯗ ꯃꯥꯅ ꯄꯩꯁꯥ ꯄꯤꯌꯨ ꯑꯗꯨꯝ ꯍꯥꯏ꯫ ꯁꯩꯇꯝꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅꯤꯅ ꯑꯗꯨꯝ ꯄꯩꯁꯥ ꯄꯤ꯫ ꯀꯔꯤꯒꯨꯝꯕ ꯇꯥꯟꯖꯥꯗ ꯄꯥꯛꯄꯤꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄꯗ ꯃꯤꯁꯀꯣꯜ 2ꯒ ꯂꯩꯊꯣꯛꯈ꯭ꯔꯕ, ꯁꯩꯇꯝꯅ ꯄꯥꯏꯍꯧꯗ꯭ꯔꯕ, ꯃꯁꯤꯗꯒ ꯄꯥꯛꯄꯤꯅ ꯉꯥꯡꯕꯁꯤ ꯀꯔꯤ ꯍꯥꯏꯅꯤ? ꯀꯗꯥꯏ ꯆꯠꯂꯨꯏ? ꯐꯣꯟꯗꯨ ꯀꯗꯥꯏ ꯊꯜꯂꯝꯃꯦ? ꯐꯣꯟꯗꯨ ꯄꯥꯏꯔꯒ ꯆꯠꯄ ꯌꯥꯗꯕ꯭ꯔꯥ? ꯑꯀꯟ ꯋꯥ ꯀꯌా ꯑꯃ ꯉꯥꯡꯉꯤ꯫ ꯁꯩꯇꯝꯁꯨ ꯃꯥꯕꯨ ꯀꯤꯖꯕꯒꯤꯔ ꯀꯩꯅꯣ ꯈꯪꯗꯦ, ꯑꯩ ꯊꯕꯛ ꯑꯃ ꯇꯧꯔꯨꯕꯅꯤ ꯑꯗꯨꯝꯅ ꯋꯥ ꯍꯥꯏ꯫ ꯄꯥꯛꯄꯤꯅ ꯈꯪꯗꯦ, ꯍꯌꯦꯡ ꯎꯅꯕ ꯂꯥꯛꯄꯗ ꯅꯪꯒꯤ ꯐꯣꯟꯗꯣ ꯄꯨꯔꯛꯀꯗꯕꯅꯤ, ꯑꯩ ꯅꯪꯒꯤ ꯐꯣꯟ ꯆꯦꯛ ꯇꯧꯅꯤ꯫ ꯁꯩꯇꯝ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯖꯩ꯫ ꯄꯥꯛꯄꯤꯕꯨ ꯅꯨꯡꯁꯤꯖꯕ, ꯄꯥꯛꯄꯤꯅ ꯃꯥꯕꯨ ꯈꯝꯕꯟꯕ ꯁꯥꯕ ꯃꯇꯧ ꯑꯁꯤꯗ ꯃꯊꯪꯒꯤ ꯎꯅꯕ ꯆꯠꯄꯗ ꯃꯥꯅ ꯐꯣꯟꯗꯨ ꯄꯨꯔꯒ ꯆꯠꯂꯤ꯫ ꯐꯣꯟꯗꯨ ꯃꯥꯅ ꯆꯦꯛ ꯇꯧꯏ, ꯑꯗꯨꯒ ꯄꯤꯁꯤꯜꯂꯤ꯫ ꯋꯥꯔꯤ ꯈꯔꯁꯨ ꯃꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯪꯒꯤ ꯐꯣꯟꯁꯦ ꯂꯤꯃꯜꯂꯦ,
ꯑꯅꯧꯕ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯑꯣꯏꯕ ꯐꯣꯟ ꯑꯃ ꯂꯩꯌꯨ ꯀꯩꯅꯣ ꯑꯔꯤꯕ ꯐꯣꯟ ꯑꯃ ꯄꯥꯏ ꯂꯩ ꯅꯪꯁꯤꯃ ꯁꯩꯇꯝꯁꯨ ꯄꯥꯛꯄꯤꯅ ꯍꯥꯏꯕ ꯌꯥꯗꯨꯅ ꯃꯊꯪꯒꯤꯗ ꯑꯩ ꯐꯣꯟ ꯑꯃ ꯂꯩꯔꯒꯦ ꯑꯁꯨꯝꯅ ꯄꯥꯛꯄꯤꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯂꯣꯏꯅ ꯌꯥꯏ ꯄꯥꯛꯄꯤꯒꯤ ꯐꯣꯟꯗꯤ ꯅꯣꯡꯃꯇꯁꯨ ꯁꯩꯇꯝꯅ ꯌꯦꯡꯒꯦ ꯍꯥꯏꯗꯦ ꯃꯥꯅ ꯀꯔꯤ ꯇꯧꯔꯤ ꯁꯩꯇꯝꯁꯨ ꯅꯣꯡꯃꯗ ꯊꯤꯒꯠꯂꯨꯕ ꯂꯩꯇꯦ ꯄꯥꯛꯄꯤꯗꯅ ꯃꯉꯣꯟꯗ ꯈꯝꯕꯟꯕ ꯁꯥꯏ ꯃꯉꯣꯟꯗ ꯑꯀꯟ ꯑꯀꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯉꯤ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯅꯣꯡꯃꯒꯤ ꯍꯧꯈꯤ ꯁꯩꯇꯝ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨꯝ ꯍꯣꯠꯅꯩ ꯄꯥꯛꯄꯤꯅ ꯐꯣꯟ ꯑꯗꯨꯝ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯄꯥꯏꯕ ꯅꯪꯗꯕ ꯇꯟꯖꯥ ꯀꯌꯥ ꯌꯥꯎꯏ ꯁꯩꯇꯝꯒꯤ ꯃꯥꯒꯤ ꯃꯇꯩꯃꯒꯤ ꯃꯆꯥꯅꯒ ꯅꯣꯡꯃ ꯐꯣꯟ ꯄꯥꯏꯔꯨꯕꯁꯦ ꯃꯁꯤꯗꯒ ꯄꯥꯛꯄꯤꯅ ꯉꯥꯡꯂꯛꯄ ꯋꯥꯁꯦ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯉꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗꯨ ꯀꯩꯗꯧꯕ ꯄꯥꯏꯕꯤꯔꯤꯅꯣ ꯐꯣꯟ ꯑꯄꯨꯗ ꯄꯤꯌꯨ ꯊꯨꯅ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯋꯥ ꯉꯥꯡꯂꯛꯏ ꯃꯁꯤꯒꯤ ꯋꯥꯁꯦ ꯁꯩꯇꯝꯒꯤ ꯃꯇꯩꯃ ꯐꯥꯎꯕ ꯅꯣꯡꯃ ꯇꯥꯈ꯭ꯔꯕꯅꯤ ꯃꯁꯤꯗ ꯃꯇꯩꯃꯗꯨꯅ ꯈꯜꯂꯤ ꯀꯅꯥ ꯅꯨꯄꯤꯅꯣꯅꯦ ꯌꯨꯝꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕꯅꯤ ꯐꯣꯟ ꯉꯥꯛꯇꯪ ꯑꯉꯥꯡꯁꯤꯡꯅ ꯄꯥꯏꯕꯗꯕꯨ ꯑꯁꯨꯝꯅ ꯋꯥ ꯉꯥꯡꯂꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯁꯩꯇꯝꯒꯤ ꯃꯇꯩꯃꯅ ꯈꯟꯕ ꯐꯥꯎ ꯌꯥꯎꯈꯤ ꯄꯥꯛꯄꯤ ꯋꯥ ꯉꯥꯡꯕꯗ ꯈꯔ ꯍꯦꯜꯂꯤ ꯃꯤꯉꯣꯟꯗ ꯀꯔꯤ ꯋꯥꯍꯩ ꯉꯥꯡꯒꯗꯒꯦ ꯀꯔꯤ ꯍꯥꯏꯒꯗꯒꯦ ꯍꯥꯏꯕ ꯀꯌꯥ ꯀꯟꯅ ꯈꯪꯗꯕꯒꯨꯝ ꯇꯧꯏ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯩꯇꯝ ꯃꯥꯒꯤ ꯐꯣꯟ ꯑꯃ ꯂꯩꯔꯦ ꯂꯩꯔꯤꯕ ꯐꯣꯟ ꯑꯁꯤ ꯃꯥꯅ ꯄꯥꯏꯕ ꯐꯪꯈꯤꯗꯦ ꯅꯣꯡꯃ ꯄꯥꯛꯄꯤꯒ ꯁꯩꯇꯝꯒ ꯎꯅꯕ ꯅꯨꯃꯤꯠꯇ ꯄꯥꯛꯄꯤꯅ ꯑꯩꯒꯤ ꯐꯣꯟꯁꯤ ꯌꯥꯝꯅ ꯃꯜꯂꯦ ꯅꯪꯅ ꯂꯩꯕ ꯐꯣꯟꯁꯤ ꯑꯩ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯄꯥꯛꯄꯤꯅ ꯂꯧꯈꯤ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯁꯩꯇꯝꯅ ꯌꯥꯈꯤ ꯑꯁꯨꯝ ꯂꯣꯏꯅꯔꯛꯏ ꯈꯪꯅꯔꯛꯏ ꯑꯗꯨꯕꯨ ꯄꯥꯛꯄꯤꯅ ꯄꯥꯝꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡꯗꯤ ꯁꯩꯇꯝꯗ ꯀꯌꯥ ꯀꯟꯅ ꯑꯣꯏꯕ ꯉꯝꯗꯕ ꯁꯩꯇꯝꯒꯤ ꯌꯨꯝꯗ ꯄꯩꯁꯥ ꯄꯥꯏꯖꯕ ꯇꯥꯔꯕꯁꯨ ꯄꯥꯛꯄꯤꯅ ꯄꯥꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯑꯣꯏꯗꯕꯅ ꯄꯥꯛꯄꯤ ꯅꯣꯡꯃꯒꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯍꯧꯅꯕꯤ ꯑꯗꯨꯝ ꯇꯧꯕ ꯍꯧꯔꯛꯏ ꯅꯣꯡꯃ ꯁꯩꯇꯝꯒꯤ ꯅꯝꯕꯔ ꯄꯤꯔꯨꯕꯤ ꯃꯃꯥꯟꯅꯕꯤꯗꯨꯒ ꯄꯥꯛꯄꯤꯒ ꯊꯦꯡꯅꯈꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯀꯔꯝ ꯇꯧꯔꯒꯦ ꯍꯪꯉꯤ ꯃꯁꯤꯗ ꯄꯥꯛꯄꯤꯅ ꯌꯥꯝ ꯂꯥꯏ ꯈꯨꯝꯗꯣꯛꯏ ꯋꯥꯔꯤꯕꯨꯗꯤ ꯁꯥꯏ ꯆꯝꯗꯤ ꯆꯝꯃꯤ ꯐꯗꯤ ꯐꯩ ꯍꯥꯏꯕꯨ ꯈꯪꯗꯦꯗ ꯃꯥꯒꯤ ꯃꯇꯧꯁꯤ ꯍꯌꯦꯡ ꯑꯉꯥꯡꯒ ꯌꯥꯎꯗꯧ ꯃꯥꯟꯗꯦꯗ ꯋꯥꯁꯦ ꯍꯥꯏꯗꯣꯔꯛꯏ ꯃꯃꯥꯟꯅꯕꯤꯗꯨ ꯋꯥꯗꯣ ꯇꯥꯕꯗ ꯅꯣꯛꯊꯣꯔꯛꯏ ꯀꯔꯤ ꯋꯥꯇꯥꯅꯗꯨꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯄꯥꯛꯄꯤꯁꯦ ꯁꯩꯇꯝꯒ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯃꯉꯣꯟꯗ ꯄꯦꯟꯗꯕꯔꯥ ꯅꯨꯡꯉꯥꯏꯗꯕꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯑꯇꯣꯞꯄ ꯅꯨꯄꯥꯁꯤꯡꯁꯨ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯃꯉꯣꯟꯗ ꯐꯥꯎꯔꯛꯏ ꯃꯇꯝ ꯑꯗꯣ ꯌꯥꯎꯁꯪ ꯃꯇꯝꯅꯤ ꯌꯥꯎꯁꯪ ꯃꯇꯝ ꯍꯥꯏꯕꯁꯤꯗꯕꯨ パꯈꯪ ꯅꯨꯄꯥ ꯀꯌꯥ ꯂꯥꯛꯏ ꯅꯨꯄꯤꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯁꯪꯒꯤ ꯊꯣꯛꯏ ꯅꯨꯄꯤ ꯊꯤꯕꯅ ꯈꯪꯗꯦ ꯄꯥꯈꯪꯅꯤ ꯈꯪꯗꯦ ꯄꯪꯂꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯈꯣꯏꯗꯥꯖꯕꯁꯤꯡꯗ ꯈꯥꯏꯔꯝꯕ ꯄꯩꯁꯥꯕꯨ ꯄꯤꯔꯝꯕ ꯑꯕꯦꯔ ꯇꯩꯔꯝꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ ꯁꯩꯇꯝꯗꯤ ꯌꯥꯎꯁꯪ ꯃꯅꯨꯡꯗ ꯑꯇꯣꯞꯄꯗ ꯀꯣꯏꯔꯨꯕ ꯆꯠꯂꯨꯕ ꯇꯧꯗꯦ ꯃꯍꯥꯛ ꯄꯥꯛꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯅꯤꯡꯉꯤ ꯐꯣꯟ ꯇꯧꯗꯨꯅ ꯋꯥꯔꯤꯗꯤ ꯁꯥꯟꯅꯈꯤ ꯌꯥꯎꯁꯪ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯄꯥꯛꯄꯤ ꯈꯣꯏꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯁꯤ ꯌꯥꯝꯅ ꯉꯥꯎꯈꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ ꯌꯥꯎꯁꯪ ꯃꯅꯨꯡ ꯑꯁꯤꯗꯅꯤ ꯄꯥꯛꯄꯤꯒ ꯅꯨꯄꯥ ꯑꯅꯤꯈꯛꯀ ꯊꯦꯡꯅꯈꯤ ꯅꯨꯄꯥꯕꯨꯗꯤ ꯃꯌꯥꯝ ꯊꯦꯡꯅꯩ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯅꯨꯄꯥ ꯑꯅꯤꯈꯛ ꯃꯥꯒ ꯅꯝꯕꯔ ꯄꯤꯅꯈꯤ ꯌꯥꯎꯁꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯂꯥꯛꯀꯗꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯩꯇꯝꯅ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯏ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯥꯛꯄꯤꯁꯦ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯋꯥꯏꯇꯤꯡ ꯂꯩꯔꯝꯃꯤ ꯁꯩꯇꯝꯁꯨ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯇꯩ ꯋꯥꯔꯤ ꯁꯥꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯉꯥꯏꯍꯥꯛꯇꯪꯁꯨ ꯉꯥꯏ ꯐꯅ ꯀꯨꯏꯅ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯑꯗꯨꯗ ꯐꯥꯎꯕ ꯄꯥꯛꯄꯤ ꯋꯥꯏꯇꯤꯡ ꯂꯩꯔꯦ ꯑꯌꯨꯛꯀꯤ ꯄꯨꯡ 6 ꯑꯗꯨꯋꯥꯏꯗꯒꯤ ꯋꯥꯏꯇꯤꯡ ꯂꯩꯔꯛꯄꯗꯨꯅ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏ ꯐꯥꯎꯕ ꯋꯥꯏꯇꯤꯡ ꯂꯩꯈꯤꯕꯅꯤ ꯋꯥꯏꯇꯤꯡꯗꯣ ꯍꯦꯛ ꯂꯣꯏꯔꯕ ꯇꯨꯡ ꯅꯨꯄꯤꯗꯨꯅ ꯀꯣꯜ ꯇꯧꯔꯛꯏ ꯁꯩꯇꯝꯅ ꯐꯣꯟ ꯄꯥꯏ ꯁꯩꯇꯝꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯉꯁꯤꯗ ꯍꯪꯉꯤ ꯄꯥꯛꯄꯤꯅ ꯃꯥꯒꯤ ꯊꯣꯛꯄ ꯏꯃꯥꯟꯅꯕꯤꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯌꯥꯎꯁꯪ ꯊꯣꯛꯄꯒꯤ ꯀꯧꯅꯔꯤꯕꯅꯤ ꯅꯪ ꯄꯨꯡ ꯀꯌꯥꯗ ꯂꯥꯛꯇꯣꯏꯅꯣ ꯑꯩ ꯊꯝꯃꯒꯦ ꯑꯩ ꯃꯌꯥꯝꯅ ꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯐꯥꯎꯕ ꯀꯨꯏꯅ ꯁꯥꯟꯅꯕ ꯐꯪꯕꯒꯤ ꯇꯟꯖꯥ ꯐꯪꯈꯤꯗꯦ ꯁꯩꯇꯝꯁꯨ ꯌꯥꯎꯁꯪ ꯃꯅꯨꯡꯒꯤ ꯆꯤꯜꯂꯤꯕꯅꯤ ꯈꯟꯗꯨꯅ ꯍꯣꯏ ꯊꯣꯛꯆꯔꯣ ꯍꯥꯏꯗꯨꯅ ꯐꯣꯟ ꯊꯝꯃꯤ ꯁꯩꯇꯝ ꯊꯃꯣꯏ ꯌꯥꯝꯅ ꯆꯥꯎꯊꯣꯛꯏ ꯃꯥꯅ ꯋꯥꯏꯇꯤꯡ ꯂꯩꯔꯤꯕ ꯀꯌꯥꯗꯨꯒꯤ ꯃꯔꯝꯗꯁꯨ ꯀꯨꯝꯃ ꯊꯤꯒꯠꯂꯨꯗꯦ ꯑꯁꯨꯝꯅ ꯌꯥꯎꯁꯪꯗꯨꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯟꯗ ꯁꯩꯇꯝ ꯆꯠꯂꯤ ꯅꯨꯃꯤꯠꯁꯤꯗꯤ ꯀꯝꯗꯧꯔꯤ ꯃꯈꯣꯏꯒꯤ ꯅꯝꯕꯔ ꯄꯤꯅꯈꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯅꯨꯄꯥ ꯑꯃꯗꯤ ꯂꯥꯛꯑꯝꯂꯦ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯅꯣꯛꯈꯦꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯤ ꯁꯩꯇꯝꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯝꯅ ꯉꯁꯤꯗꯤ ꯏꯀꯥꯏ ꯇꯝꯅ ꯆꯪꯉꯤ ꯑꯗꯨꯒ ꯑꯕꯦꯔꯕꯨ ꯇꯩꯔꯗꯨꯅ ꯄꯩꯁꯥ ꯈꯔꯁꯨ ꯄꯤꯔꯝꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯋꯥꯔꯤꯁꯨ ꯉꯥꯏꯍꯥꯛꯇꯪ ꯁꯥꯅꯤꯡꯕꯅꯤ ꯁꯩꯇꯝꯅ ꯆꯪꯂꯛꯇ꯭ꯔꯤꯉꯩ ꯅꯨꯄꯤ ꯑꯗꯨ ꯍꯥꯟꯅ ꯊꯣꯔꯛꯏ ꯑꯁꯣꯝꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯌꯥꯎꯁꯪ ꯃꯅꯨꯡꯅꯤꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯗꯕꯖꯥꯠꯅꯤ ꯑꯁꯨꯝꯅ ꯅꯨꯄꯤꯗꯨꯅ ꯁꯩꯇꯝꯗ ꯀꯔꯤ ꯍꯥꯏꯔꯤ ꯅꯪ ꯑꯕꯦꯔ ꯇꯩꯔꯅꯣ ꯋꯥꯔꯤ ꯉꯥꯏꯍꯥꯛꯇꯪ ꯁꯥꯒꯦ ꯇꯧꯕꯅꯤ
ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯁꯤꯡꯁꯨ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯕ ꯑꯗꯣ ꯐꯔꯛ ꯇꯥꯔꯅꯤ ꯄꯩꯁꯥ ꯈꯔ ꯄꯤꯔꯝꯃꯣ ꯊꯥꯕꯜ ꯆꯣꯡꯗꯣꯏꯅꯤ ꯁꯩꯇꯝ ꯀꯌꯥꯗ ꯄꯪꯂꯤꯕꯅ ꯌꯦꯡꯉꯨ ꯅꯨꯄꯤꯗꯨꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯕꯁꯤꯗꯤ ꯌꯥꯔꯦ ꯁꯩꯇꯝꯅ ꯌꯥꯎꯁꯪꯅꯤ ꯑꯕꯦꯔ ꯐꯥꯎꯗꯤ ꯇꯩꯒꯗꯅ ꯅꯨꯄꯤꯗꯨꯅ ꯑꯁ ꯇꯩꯕꯗꯣ ꯄꯨꯟꯅ ꯇꯩꯔꯝꯂꯨꯁꯦ ꯈꯖꯥꯏ ꯅꯥꯀꯟ ꯅꯥꯀꯟꯗ ꯈꯔ ꯅꯥꯜꯂꯝꯃꯣꯕ ꯑꯗꯨꯒꯅ ꯆꯠꯂꯣ ꯍꯣꯔꯦꯟꯗꯣ ꯑꯩ ꯀꯣꯜ ꯇꯧꯔꯛꯀꯦ ꯅꯪ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯁꯥꯗꯣꯏꯅꯤꯀꯣ ꯅꯣꯛꯐꯦꯠ ꯇꯧꯁꯤꯟꯅꯗꯨꯅ ꯃꯥꯅ ꯊꯦꯝ ꯅꯧꯗꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯕꯗ ꯁꯩꯇꯝ ꯄꯪꯊꯈꯤ ꯅꯨꯡꯁꯤꯕꯅꯤꯅ ꯃꯥꯒꯤꯗꯃꯛꯇ ꯁꯩꯇꯝꯅ ꯄꯩꯁꯥ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯈꯖꯥꯏꯗ ꯈꯖꯤꯛꯇꯪ ꯅꯥꯜꯂꯝꯂꯒ ꯑꯕꯦꯔꯗꯣ ꯁꯩꯇꯝ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯑꯁꯣꯝꯗꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯤꯒ ꯄꯥꯛꯄꯤ ꯃꯈꯣꯏ ꯅꯣꯛꯈꯦꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯏ ꯅꯨꯄꯥꯁꯤꯗꯤ ꯄꯨꯔꯥ ꯑꯌꯥꯕꯤꯅꯤ ꯅꯨꯄꯤꯕꯨ ꯁꯨꯝꯍꯠꯄ ꯉꯝꯕ ꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯈꯨꯗꯤꯡꯃꯛ ꯅꯨꯄꯤꯗ ꯅꯨꯡꯉꯥꯏꯍꯟꯕ ꯉꯝꯕ ꯅꯨꯄꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯃꯤꯡꯅꯒ ꯂꯨꯈꯣꯏ ꯀꯧꯁꯤꯜꯂꯦ ꯁꯥꯊꯤꯕ ꯅꯨꯄꯥꯅꯤ ꯑꯁꯨꯝꯅ ꯄꯥꯛꯄꯤ ꯂꯨꯈꯣꯏꯒ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯦꯛꯇ ꯉꯥꯎꯃꯤꯟꯅꯩ ꯑꯆꯥꯄꯣꯠ ꯀꯌꯥ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯆꯥꯃꯤꯟꯅꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯈꯤ ꯁꯩꯇꯝꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6 ꯇꯥꯁꯤꯜꯂꯛꯂꯕ ꯇꯥꯟꯖꯥ ꯑꯁꯤ ꯐꯥꯎꯕꯗ ꯃꯈꯣꯏꯗꯤ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯗꯨꯅ ꯅꯣꯛꯈꯤꯗꯨꯅ ꯂꯩꯕꯗꯨꯅ ꯄꯥꯛꯄꯤꯅ ꯐꯣꯟꯗꯨ ꯄꯥꯏꯗꯦ ꯁꯩꯇꯝꯅ ꯀꯩꯅꯣꯅꯦ ꯃꯝꯁꯤꯜꯂꯛꯂꯕ ꯄꯨꯡ 6 ꯇꯥꯔꯕꯁꯤꯗꯤ ꯐꯣꯟ ꯄꯥꯏꯕ ꯌꯥꯏꯗꯅ ꯍꯥꯏꯗꯨꯅꯗꯤ ꯈꯜꯂꯦ ꯄꯥꯏꯗ꯭ꯔꯦ ꯄꯨꯡ 9 ꯇꯥꯔꯛꯂꯕ ꯐꯥꯎꯕꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯁꯤꯜꯂꯤ ꯑꯗꯨꯁꯨ ꯐꯣꯟ ꯄꯥꯏꯗ꯭ꯔꯦ ꯀꯣꯟꯅ ꯄꯨꯡ 9 ꯇꯥꯕꯗ ꯄꯥꯛꯄꯤꯅ ꯀꯣꯜ ꯇꯧꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯊꯣꯛꯄ ꯏꯃꯥꯟꯅꯕꯤꯁꯤꯡ ꯉꯁꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯀꯤ ꯄꯨꯜꯂꯨꯕꯅꯤ ꯑꯆꯥꯄꯣꯠ ꯆꯥꯔꯨꯕꯒꯤ ꯋꯥꯕꯒꯤ ꯑꯁ ꯍꯜꯂꯛꯄ ꯀꯨꯏꯗꯦ ꯆꯥꯛ ꯆꯥ ꯇꯣꯛꯄꯗꯒ ꯑꯩ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏꯁꯤꯅꯦ ꯑꯩ ꯉꯁꯥꯏ ꯐꯣꯟ ꯄꯥꯏꯗꯕꯗꯣ ꯂꯥꯟꯅ ꯈꯟꯅꯨꯀꯣ ꯍꯥꯏꯗꯨꯅ ꯊꯦꯝꯃꯛꯏ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯅꯤꯡꯉꯤ ꯃꯃꯥꯡꯗꯗꯤ ꯍꯥꯟꯅ ꯊꯦꯡꯅ ꯐꯥꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯈꯤꯕꯅꯤ ꯉꯁꯤꯗꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯛꯄ ꯇꯥꯟꯖꯥꯁꯤꯗ ꯋꯥꯔꯤ ꯁꯥꯅꯤꯡꯕꯁꯦ ꯁꯩꯇꯝꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯄ ꯇꯥꯟꯖꯥꯁꯤꯗ ꯄꯥꯛꯄꯤꯅ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯑꯩ ꯇꯨꯝꯃꯒꯦ ꯍꯌꯦꯡ ꯁꯥꯟꯅꯁꯦ ꯍꯥꯏꯔꯛꯏ ꯁꯩꯇꯝꯁꯨ ꯌꯥꯎꯁꯪ ꯃꯅꯨꯡꯒꯤ ꯊꯣꯛꯂꯨꯕꯒꯤ ꯆꯠꯂꯨꯕꯒꯤ ꯋꯥꯔꯝꯒꯅꯤ ꯈꯟꯗꯨꯅ ꯐꯔꯦ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯨꯀꯣ ꯑꯩꯁꯨ ꯇꯨꯝꯃꯒꯦ ꯍꯥꯏꯗꯨꯅ ꯁꯩꯇꯝ ꯇꯨꯝꯈꯤ ꯁꯩꯇꯝꯅ ꯍꯦꯛ ꯐꯣꯟ ꯊꯝꯈꯤꯕꯒ ꯄꯥꯛꯄꯤ ꯃꯥꯒꯤ ꯂꯤꯂꯥ ꯍꯧꯔꯛꯏ ꯅꯧꯅ ꯂꯣꯏꯅꯔꯤꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯄꯨꯜꯂꯨꯔꯤꯕ ꯅꯨꯄꯥꯁꯤꯗ ꯃꯥꯅ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯏ ꯂꯨꯈꯣꯏꯗꯤ ꯅꯨꯄꯤꯕꯨ ꯁꯨꯝꯍꯠꯄ ꯉꯝꯕ ꯋꯥꯔꯤ ꯅꯨꯡꯉꯥꯏꯍꯟꯕ ꯉꯝꯕꯅꯤꯅ ꯄꯥꯛꯄꯤꯕꯨ ꯍꯦꯛꯇ ꯅꯣꯛꯍꯜꯂꯒ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯅ ꯄꯥꯛꯄꯤꯕꯨ ꯂꯦꯛꯊꯍꯜꯂꯤ ꯂꯨꯈꯣꯏꯁꯨ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯂꯨꯈꯣꯏꯅ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯇꯨꯡꯗ ꯑꯃꯨꯛ ꯄꯥꯛꯄꯤ ꯊꯦꯡꯅ ꯀꯣꯜ ꯑꯃ ꯇꯧꯔꯤ ꯃꯁꯤꯒꯤ ꯀꯣꯜ ꯑꯁꯤꯅ ꯑꯇꯣꯞꯄ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥ ꯑꯃꯗꯨꯅꯤ ꯃꯥꯒꯤ ꯃꯃꯤꯡꯅ ꯑꯃꯨꯛ ꯔꯥꯖꯦꯟ ꯀꯧꯏ ꯔꯥꯖꯦꯟꯁꯨ ꯅꯨꯄꯤꯗ ꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯍꯩ ꯔꯥꯖꯦꯟ ꯑꯃꯗꯤ ꯂꯨꯈꯣꯏꯅ ꯁꯥꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯄꯥꯛꯄꯤꯒꯤꯗꯤ ꯃꯉꯣꯟꯗ ꯍꯦꯛ ꯄꯥꯝꯖꯕ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯨ ꯊꯣꯛꯏ ꯃꯁꯤꯒꯨꯝꯕ ꯋꯥꯔꯤ ꯁꯥꯕ ꯅꯨꯄꯥꯁꯤꯅꯤ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯃꯥꯅꯒꯈꯔ ꯈꯠꯆꯤꯟꯅꯔꯦ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅꯈꯔ ꯍꯦꯟꯖꯤꯜꯂꯛꯂꯦ ꯃꯁꯤꯅꯤ ꯃꯉꯣꯟꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕ ꯍꯔꯥꯎꯖꯕ ꯑꯗꯨꯕꯨ ꯑꯁꯣꯝꯗꯗꯤ ꯁꯩꯇꯝꯒꯤ ꯊꯃꯣꯏꯗꯗꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯀꯗꯣꯔꯦ ꯁꯩꯇꯝꯒ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯈꯟꯅꯔꯝꯕꯗꯣ ꯉꯁꯤꯗꯤ ꯀꯌꯥ ꯀꯟꯅ ꯑꯣꯏꯗ꯭ꯔꯦ ꯋꯥꯏꯇꯤꯡ ꯑꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯏ ꯁꯩꯇꯝꯅ ꯋꯥꯏꯇꯤꯡꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯄꯥꯛꯄꯤ ꯃꯥꯒꯤ ꯊꯣꯛꯄ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯈꯨꯝꯃꯤ ꯑꯗꯨꯅꯤ ꯑꯁꯤꯅꯤ ꯄꯨꯡꯍꯥꯏꯗ ꯍꯥꯏ ꯁꯩꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯑꯗꯨꯝ ꯌꯥꯔꯤ ꯊꯥꯖꯔꯤ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯅꯤ ꯑꯇꯣꯞꯄꯒꯤ ꯋꯥꯏꯇꯤꯡ ꯍꯦꯛ ꯂꯥꯛꯄꯗ ꯄꯥꯛꯄꯤꯅ ꯑꯁ ꯑꯩꯈꯣꯏ ꯏꯅꯦ ꯐꯣꯟ ꯇꯧꯔꯛꯏ ꯑꯩꯈꯣꯏꯒꯤ ꯃꯥꯃ ꯐꯣꯟ ꯇꯧꯔꯛꯏ ꯑꯗꯨ ꯇꯧꯔꯛꯏ ꯑꯁꯤ ꯇꯧꯔꯛꯏ ꯄꯪꯍꯥꯏꯗ ꯍꯥꯏꯗꯨꯅ ꯐꯣꯟ ꯊꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯁꯥꯔꯤ ꯁꯩꯇꯝ ꯑꯗꯨꯝ ꯌꯥꯔꯤ ꯄꯥꯛꯄꯤꯕꯨ ꯅꯨꯡꯁꯤꯕꯅꯤꯅ ꯃꯥꯅ ꯁꯥꯟꯅꯕ ꯂꯤꯂꯥ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯌꯥꯔꯤ ꯑꯁꯣꯝꯗꯅ ꯄꯥꯛꯄꯤꯗꯤ ꯔꯥꯖꯦꯟ ꯑꯃꯗꯤ ꯂꯨꯈꯣꯏꯒ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯤ ꯁꯩꯇꯝꯅ ꯃꯥꯕꯨ ꯎꯅꯅꯤꯡꯕꯗꯒꯤ ꯎꯅꯕ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏꯔꯨꯕꯁꯦ ꯊꯕꯛ ꯑꯗꯨ ꯆꯠꯂꯤ ꯑꯗꯨ ꯇꯧꯔꯤ ꯄꯪꯍꯥꯏꯗ ꯍꯥꯏꯔꯛꯏ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯌꯥꯔꯝꯕꯅꯤ ꯑꯗꯨꯒ ꯄꯥꯛꯄꯤꯅ ꯔꯥꯖꯦꯟ ꯑꯃꯗꯤ ꯂꯨꯈꯣꯏꯕꯨꯗꯤ ꯃꯔꯛꯇ ꯃꯥꯅ ꯃꯇꯝ ꯁꯦꯝꯗꯣꯛꯂꯒ ꯎꯅꯔꯤ ꯋꯥꯔꯤ ꯁꯥꯔꯤ ꯁꯩꯇꯝꯕꯨꯗꯤ ꯃꯥꯅ ꯀꯌꯥ ꯀꯟꯅ ꯎꯅꯅꯤꯡꯗ꯭ꯔꯦ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔ ꯃꯥꯜꯂꯦ ꯁꯩꯇꯝꯗꯤ ꯃꯥꯒꯤꯗꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠꯒꯨꯝꯕꯅꯤ ꯑꯁꯤꯟꯕꯒꯤꯅ ꯁꯩꯇꯝ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅꯤꯡꯕꯒꯤꯅ ꯔꯥꯖꯦꯟ ꯑꯃꯗꯤ ꯂꯨꯈꯣꯏ ꯍꯥꯏꯕꯁꯦ ꯄꯥꯛꯄꯤꯗ ꯑꯣꯏꯔꯕꯅꯤ ꯄꯥꯛꯄꯤꯗꯤ ꯔꯥꯖꯦꯟ ꯑꯃꯗꯤ ꯂꯨꯈꯣꯏꯒꯤ ꯃꯈꯣꯏꯒꯤ ꯈꯗꯥꯡ ꯊꯥꯗꯕ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯗ ꯃꯥꯁꯨ ꯄꯪꯊꯔꯕꯅꯤ ꯄꯥꯛꯄꯤꯁꯨ ꯐꯅ ꯀꯟꯅ ꯉꯥꯡꯕ ꯍꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯗꯥꯡꯗ ꯃꯥꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗ ꯂꯩꯔꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯐꯥꯎꯕ ꯄꯥꯛꯄꯤꯅ ꯈꯟꯈ꯭ꯔꯕꯅꯤ
ꯅꯣꯡꯃꯗꯤ ꯔꯥꯖꯦꯟꯒꯤ ꯃꯌꯨꯝꯁꯦ ꯍꯥꯟꯅ ꯈꯪꯂꯨꯒꯦ, ꯃꯥꯒꯤ ꯃꯌꯨꯝ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯄꯥꯛꯄꯤꯅ ꯈꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯔꯥꯖꯦꯟꯗ ꯃꯥꯅ ꯃꯥꯒꯤ ꯌꯨꯝ ꯂꯩꯐꯝ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ, ꯑꯗꯨꯒ ꯔꯥꯖꯦꯟ ꯎꯅꯕ ꯂꯥꯛꯅꯕ ꯊꯧꯔꯥꯡ ꯑꯃ ꯁꯤꯜꯂꯤ꯫ ꯅꯨꯃꯤꯠꯁꯦ ꯔꯥꯖꯦꯟꯒꯤ ꯌꯨꯝꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯄꯥꯛꯄꯤꯅ ꯍꯥꯏꯈꯤꯕ ꯂꯩꯇꯦ꯫ ꯌꯨꯝ ꯂꯩꯀꯥꯏ ꯈꯪꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗ ꯃꯊꯪ ꯍꯪꯂꯒ ꯃꯍꯥꯛꯅ ꯔꯥꯖꯦꯟꯒꯤ ꯌꯨꯝ ꯇꯝꯅ ꯆꯠꯂꯛꯏ꯫ ꯌꯨꯝꯗꯃꯛꯇꯤ ꯆꯪꯗ꯭ꯔꯤ, ꯊꯣꯡꯒꯥꯟꯗꯨꯗ ꯉꯥꯏꯍꯥꯛꯇꯪ ꯃꯥ ꯂꯦꯞꯂꯤ꯫ ꯇꯟꯖꯥ ꯆꯥꯅ ꯑꯉꯥꯡ ꯑꯃꯈꯛ ꯂꯥꯛꯏ꯫ ꯑꯗꯨꯗ ꯃꯥꯅ ꯑꯉꯥꯡꯁꯤꯗ ꯔꯥꯖꯦꯟꯒꯤ ꯌꯨꯝꯗꯣ ꯁꯤꯔꯥ, ꯃꯥꯕꯨ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯈꯤ꯫ ꯑꯉꯥꯡ ꯑꯗꯨ ꯌꯥꯝꯅ ꯌꯥꯡ ꯆꯤꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯔꯥꯖꯦꯟꯗ ꯃꯤ ꯂꯥꯛꯍꯧꯔꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯦ꯫ ꯔꯥꯖꯦꯟ ꯊꯣꯔꯛꯏ꯫ ꯊꯣꯔꯛꯄꯗ ꯄꯥꯛꯄꯤ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯥ ꯉꯛꯄꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯍꯩꯃꯥ, ꯅꯪꯗꯤ ꯀꯩꯗꯧꯕ ꯂꯥꯛꯏꯕ? ꯅꯪ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕꯗꯒꯤ ꯌꯨꯝꯒ ꯊꯤꯕ ꯂꯥꯛꯏꯀꯣ, ꯂꯥꯛꯑꯣ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯣꯏꯗꯕ ꯃꯈꯩ ꯄꯥꯛꯄꯤꯕꯨ ꯃꯥꯅ ꯆꯤꯡꯁꯤꯜꯂꯤ, ꯃꯈꯣꯏ ꯌꯨꯝ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ꯫ ꯄꯥꯛꯄꯤꯁꯨ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯔꯥꯖꯦꯟꯅ ꯃꯥꯒꯤ ꯀꯥꯗ ꯐꯝꯍꯜꯂꯤ꯫ ꯅꯪ ꯂꯩꯔꯝꯃꯣ, ꯑꯩ ꯍꯩ ꯃꯍꯤꯒꯨꯝꯕ ꯈꯔ ꯂꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯏ꯫ ꯄꯥꯛꯄꯤꯅꯗꯤ ꯂꯧꯔꯨꯅꯨ ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯔꯥꯖꯦꯟꯕꯨ ꯌꯥꯜꯂꯤ꯫ ꯔꯥꯖꯦꯟꯅ ꯏꯔꯥꯡꯁꯤ ꯌꯦꯡꯉꯨ, ꯌꯨꯝꯁꯤꯗ ꯃꯤ ꯑꯃꯇ ꯂꯩꯇꯦꯕ, ꯏꯃꯥꯈꯣꯏ ꯕꯥꯈꯣꯏꯁꯨ ꯊꯕꯛ ꯆꯠꯈꯤꯕꯅꯦ, ꯑꯩꯈꯣꯏ ꯅꯥꯎꯕꯨꯗꯤ ꯂꯩꯔꯝꯕꯅꯦ, ꯃꯉꯣꯟꯗ ꯂꯩꯍꯟꯒꯗꯕꯁꯨ ꯀꯥꯏ ꯂꯩꯕꯅꯣ ꯈꯪꯗ꯭ꯔꯦ, ꯀꯨꯏꯔꯣꯏꯁꯦ ꯉꯥꯛꯇꯪ ꯂꯩꯔꯝꯃꯣ, ꯅꯪ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯁꯥꯗꯣꯏꯅꯤꯀꯣ, ꯂꯩꯔꯝꯃꯨꯀꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯔꯥꯖꯦꯟꯅ ꯊꯣꯛꯈꯤꯕ ꯇꯟꯖꯥꯅꯤ꯫ ꯄꯥꯛꯄꯤꯁꯨ ꯀꯥꯗ ꯁꯨꯝ ꯐꯝꯂꯒ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯝ ꯐꯝꯂꯝꯕꯗꯒꯤ ꯋꯥꯈꯜ ꯖꯥꯠ ꯈꯜꯂꯛꯏ꯫ ꯀꯩꯅꯣꯅꯦ, ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥꯅꯦ? ꯑꯃꯗꯨꯗꯤ ꯍꯩ ꯃꯍꯤ ꯂꯩꯕ ꯆꯠꯈ꯭ರೆ, ꯑꯩꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯌꯨꯝ ꯌꯦꯡꯕ ꯂꯥꯛꯏꯁꯤꯕꯨ, ꯍꯣꯔꯦꯟ ꯀꯔꯤ ꯇꯧꯗꯣꯏꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯄꯥꯈꯠꯄ ꯋꯥꯈꯜꯗꯤ ꯄꯥꯛꯄꯤ ꯈꯟꯗꯕ ꯅꯠꯇꯦ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯇ꯭ꯔꯤꯉꯩ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯂꯨꯈꯣꯏꯗ ꯐꯣꯟ ꯇꯧꯔꯨꯏ꯫ ꯁꯩꯇꯝꯗꯗꯤ ꯃꯥꯅ ꯋꯥꯔꯤ ꯁꯥꯅꯤꯡꯕ ꯍꯥꯏꯕꯗꯨ ꯐꯥꯎꯗꯕ ꯃꯥꯜꯂꯤ꯫ ꯁꯩꯇꯝꯗꯗꯤ ꯀꯣꯜ ꯇꯧꯗꯦ꯫ ꯂꯨꯈꯣꯏꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤ꯫ ꯂꯨꯈꯣꯏ ꯐꯣꯟ ꯄꯥꯏꯈꯠꯂꯛꯏ꯫ ꯂꯨꯈꯣꯏꯁꯨ ꯏꯔꯥꯡꯒꯤ ꯃꯤꯅꯤ꯫ ꯍꯥꯏ, ꯀꯩꯗꯧꯔꯤꯒꯦ, ꯀꯥꯏ ꯂꯩꯒꯦ? ꯂꯨꯈꯣꯏꯅ ꯍꯟꯗꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯛꯄꯤꯅ ꯑꯩꯗꯣ ꯊꯕꯛ ꯑꯃꯈꯛ ꯂꯥꯛꯄꯅꯦ, ꯅꯪ ꯀꯥꯏ ꯂꯩꯒꯦ? ꯂꯨꯈꯣꯏꯁꯨ ꯋꯥꯔꯤ ꯁꯥꯅ ꯑꯩ ꯌꯨꯝꯗ ꯆꯪꯂꯛꯂꯤꯌꯦ, ꯀꯔꯤ ꯋꯥꯔꯤ ꯂꯩꯒꯦ? ꯉꯔꯥꯡꯒꯤ ꯋꯥꯔꯤꯗꯨꯒꯤ ꯃꯈꯥ ꯇꯧꯁꯤ ꯍꯥꯏꯕ꯭ꯔꯣ? ꯑꯩ ꯌꯨꯝ ꯆꯪꯒꯦꯀꯣ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏ ꯌꯨꯝ ꯇꯝꯕ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥꯁꯨ ꯀꯥꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯈꯔ ꯉꯥꯁꯤꯜꯂꯤꯕꯗꯨ ꯏꯟꯕ ꯃꯇꯝꯗꯗꯤ ꯃꯅꯨꯡ ꯑꯗꯨꯗ ꯄꯥꯛꯄꯤ ꯐꯝꯂꯤꯕꯗꯨ ꯂꯨꯈꯣꯏꯅ ꯎꯔꯨꯔꯦ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯂꯦ, ꯂꯨꯈꯣꯏ ꯑꯃꯗꯤ ꯔꯥꯖꯦꯟꯁꯦ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯕ꯫ ꯄꯥꯛꯄꯤꯕꯨ ꯏꯃꯨꯡꯗ ꯐꯝꯂꯝꯕꯗꯨ ꯎꯕꯗ ꯂꯨꯈꯣꯏꯅ, ꯍꯩꯃꯥ, ꯌꯦꯡꯉꯨ, ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ? ꯑꯩꯒꯤ ꯌꯨꯝꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ? ꯂꯥꯏꯅ ꯄꯤꯕ ꯇꯟꯖꯥꯅꯤ, ꯇꯥꯟꯖꯥꯔꯦꯗ, ꯑꯩꯈꯣꯏ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯥꯅꯦ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏ ꯃꯤ ꯀꯤꯔꯨ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯄꯥꯛꯄꯤꯗꯤ ꯃꯁꯥ ꯄꯨꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯐꯣꯟ ꯑꯗꯨ ꯐꯥꯎꯕ ꯃꯈꯥꯗ ꯇꯥꯈ꯭ꯔꯕꯅꯤ꯫ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ, ꯑꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯕꯅꯤ꯫ ꯃꯥꯒꯤ ꯃꯌꯥꯝꯕ ꯔꯥꯖꯦꯟ, ꯑꯗꯨꯒ ꯂꯨꯈꯣꯏꯁꯤꯅ ꯃꯅꯥꯎ ꯅꯨꯄꯥ, ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯣꯏꯔꯝꯂꯦ ꯄꯥꯛꯄꯤꯅ ꯋꯥꯔꯤ ꯁꯥꯔꯤꯕ꯫ ꯐꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯍꯥꯏꯗꯣꯛꯄꯗ ꯇꯝꯊꯣꯛꯄꯗ ꯏꯀꯥꯏꯔꯕ ꯋꯥꯔꯤ ꯐꯥꯎꯕ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯇꯟꯖꯥꯁꯦ ꯂꯨꯈꯣꯏꯅ ꯃꯤ ꯍꯨꯔꯥ ꯌꯦꯡꯂꯤꯕ, ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯅꯤꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯎꯠꯂꯤꯕꯁꯦ ꯄꯥꯛꯄꯤ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤ꯫ ꯔꯥꯖꯦꯟ ꯍꯩ ꯃꯍꯤ ꯂꯩꯕ ꯆꯠꯈ꯭ꯔꯦ꯫ ꯑꯁꯣꯝꯗ ꯂꯨꯈꯣꯏꯅ ꯍꯣꯠꯅꯔꯤꯕ ꯀꯌꯥꯁꯤꯗ ꯄꯥꯛꯄꯤꯅ, ꯇꯧꯅꯨ, ꯑꯗꯨ ꯇꯧꯅꯨ, ꯊꯣꯡ ꯉꯥꯁꯤꯟꯒꯅꯨ ꯍꯥꯏꯗꯨꯅ ꯄꯥꯛꯄꯤ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯇꯟꯕꯗꯒꯤ ꯆꯦꯟꯅꯕ ꯐꯥꯎꯕ ꯇꯧꯏ꯫ ꯂꯨꯈꯣꯏꯅ ꯐꯥꯒꯤ ꯇꯧꯕꯅꯦꯕ, ꯐꯣꯟꯗꯅ ꯏꯔꯥꯡ ꯀꯜꯂꯤꯕ, ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯑꯦ, ꯃꯤ ꯑꯃꯇ ꯂꯩꯕ ꯅꯠꯇꯦ, ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯁꯤ ꯀꯩꯅꯣ? ꯄꯥꯛꯄꯤꯅ, ꯐꯣꯟꯗ ꯅꯈꯣꯏꯅ ꯋꯥꯔꯤ ꯁꯥꯕꯗꯤ ꯁꯥꯕꯅꯦ, ꯑꯁꯦꯡꯕꯗꯤ ꯌꯥꯔꯣꯏ, ꯑꯗꯨ ꯌꯥꯔꯣꯏꯌꯦ, ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯎꯁꯦ, ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯄꯥꯛꯄꯤꯅ ꯅꯝꯈꯥꯏꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯂꯨꯈꯣꯏꯅ ꯑꯗꯨꯝ ꯀꯤꯁꯤꯟꯅꯩ꯫ ꯄꯥꯛꯄꯤ, ꯁꯤꯕ ꯐꯣꯟꯗꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯊꯦꯡꯂꯐꯥꯎ ꯁꯥꯟꯅꯩ, ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯕꯅꯤ, ꯑꯩꯅ ꯍꯥꯏꯕꯗꯣ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯀꯦꯁꯤꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯔꯤ꯫ ꯄꯥꯛꯄꯤꯗꯤ ꯍꯦꯟꯅ ꯄꯥꯈꯠꯂꯦ꯫ ꯑꯁꯣꯝꯗꯗꯤ ꯔꯥꯖꯦꯟꯗꯨ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯥꯈꯠꯄꯗꯨꯅ ꯃꯥꯅ ꯌꯥꯗꯕꯅꯤ, ꯆꯠꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯨꯛꯅꯔꯛꯏ, ꯊꯣꯡꯒ ꯅꯝꯈꯥꯏꯅꯔꯛꯏ꯫ ꯑꯃꯅ ꯆꯤꯡꯏ, ꯑꯃꯅ ꯑꯃꯨꯛ ꯌꯥꯜꯂꯤ, ꯑꯃꯅ ꯆꯤꯡꯏ, ꯑꯃꯅ ꯌꯥꯜꯂꯤ꯫ ꯍꯦꯛꯇ ꯅꯝꯈꯥꯏꯅꯔꯛꯄꯁꯦ ꯃꯄꯥꯟꯂꯣꯝꯗꯒꯤ ꯔꯥꯖꯦꯟꯁꯨ ꯍꯩ ꯃꯍꯤꯗꯨ ꯂꯩꯔꯨꯔꯒ ꯂꯥꯛꯄ ꯌꯥꯅꯤ꯫ ꯏꯃꯨꯡꯗ ꯊꯥꯗꯣꯛꯀꯅꯨ ꯄꯪꯍꯥꯏꯗ ꯍꯥꯏꯅꯔꯛꯄ꯫ ꯍꯦꯛꯇ ꯒꯣꯔꯣꯡ ꯒꯔꯥꯡ ꯃꯈꯣꯟ ꯇꯥꯔꯛꯄꯁꯤꯗ ꯔꯥꯖꯦꯟ, ꯀꯔꯤꯅꯣꯅꯦ,
ꯏꯃꯨꯡ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯀꯅꯥꯅꯣ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯍꯣꯠꯅꯈ꯭ꯔꯦꯗ ꯍꯥꯏꯗꯨꯅ ꯔꯥꯖꯦꯟ ꯆꯦꯟꯁꯤꯜꯂꯛꯏ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯅꯥꯎ ꯅꯨꯄꯥꯒ ꯄꯥꯛꯄꯤꯒ ꯍꯦꯛꯇ ꯆꯤꯡꯈꯥꯏꯅꯔꯤꯕ ꯀꯌꯥ ꯑꯁꯤ ꯎꯕꯗ ꯔꯥꯖꯦꯟ ꯁꯥꯎꯅ ꯅꯇꯩꯃꯅꯦ ꯑꯗꯨ ꯅꯇꯩꯃꯅꯦ ꯅꯪꯅ ꯇꯧꯔꯤꯗꯨ ꯀꯔꯤꯅꯣ ꯅꯇꯩꯃꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯦꯛꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯍꯦꯛꯇ ꯂꯨꯈꯣꯏꯕꯨ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯏ ꯔꯥꯖꯦꯟꯅ ꯃꯅꯥꯎ ꯅꯨꯄꯥ ꯂꯨꯈꯣꯏꯒꯤ ꯂꯤꯆꯠ ꯔꯥꯖꯦꯟ ꯍꯥꯟꯅ ꯂꯣꯏꯅ ꯈꯪꯉꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯆꯍꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯥꯟꯅꯕ ꯅꯠꯇꯦ ꯆꯍꯤ ꯑꯅꯤꯃꯨꯛꯇꯅꯤ ꯍꯥꯟꯅꯕ ꯅꯥꯎꯔꯣꯟ ꯈꯨꯕ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯏꯕꯗꯣ ꯃꯈꯣꯏ ꯑꯅꯤꯗ ꯑꯣꯏꯔꯤꯕꯅꯤ ꯔꯥꯖꯦꯟꯅ ꯉꯥꯡꯅ ꯈꯨꯠ ꯑꯗꯨ ꯊꯥꯅ ꯆꯤꯡꯊꯣꯛꯅ ꯍꯦ ꯑꯇꯩꯗ ꯇꯧꯕꯒꯨꯝ ꯅꯇꯩꯃꯗ ꯅꯪꯅ ꯑꯗꯨꯃ ꯇꯧꯕꯗꯤ ꯌꯥꯔꯣꯏꯅꯦ ꯅꯪꯒꯤ ꯂꯤꯆꯠ ꯑꯗꯨ ꯇꯧꯕ ꯌꯥꯔꯣꯏꯅꯦ ꯑꯁꯤ ꯌꯨꯝ ꯑꯁꯤꯗ ꯇꯧꯕ ꯌꯥꯔꯣꯏꯅꯦ ꯍꯥꯏꯗꯨꯅ ꯔꯥꯖꯦꯟꯅ ꯃꯥꯕꯨ ꯆꯤꯡꯊꯣꯛꯂꯤ ꯂꯨꯈꯣꯏꯁꯨ ꯃꯥꯅ ꯀꯣꯏꯖꯔꯤꯕ ꯅꯨꯄꯤꯅꯦꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯕꯅ ꯈꯨꯠ ꯊꯥꯔꯛꯄ ꯃꯥꯕꯨ ꯆꯤꯡꯊꯣꯛꯄ ꯃꯇꯧ ꯑꯁꯤꯗ ꯏꯀꯥꯏꯕꯣꯏ ꯀꯔꯤꯑꯣꯏ ꯂꯨꯈꯣꯏꯅ ꯍꯥ ꯀꯔꯤ ꯇꯥꯃꯣꯅ ꯀꯣꯏꯕ ꯇꯥꯃꯣꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯏꯁ ꯇꯥꯃꯣ ꯅꯨꯡꯁꯤ ꯍꯧꯔꯕ꯭ꯔꯥ ꯅꯨꯄꯤ ꯑꯃꯇꯪ ꯑꯩꯕꯨ ꯎꯅꯕ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯪꯒꯤ ꯅꯨꯄꯤꯅ ꯀꯟꯕꯤꯗꯣ ꯍꯧꯔꯕ꯭ꯔꯥ ꯍꯦ ꯑꯗꯨꯕꯨꯗꯤ ꯅꯤꯡꯊꯤꯅ ꯍꯥꯏꯌꯨ ꯀꯩꯅꯣ ꯍꯦ ꯂꯨꯈꯣꯏꯅ ꯍꯟꯅ ꯁꯥꯎꯒꯠꯂꯛꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯏꯀꯥꯏꯔꯤꯕꯗꯤ ꯄꯥꯛꯄꯤꯅꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗꯤ ꯃꯥꯅ ꯊꯣꯛꯍꯟꯈꯤꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯂꯤꯂꯥ ꯁꯥꯟꯅꯔꯨꯕꯗꯒꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯣꯏꯈꯤꯕꯅꯤ ꯔꯥꯖꯦꯟꯅ ꯃꯥꯏꯃ ꯌꯦꯡꯒꯅꯤ ꯃꯁꯤ ꯍꯦ ꯃꯁꯤ ꯑꯩ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ ꯑꯩ ꯎꯅꯕ ꯂꯥꯛꯄꯗꯒꯤ ꯑꯩꯅ ꯍꯩ ꯃꯍꯤ ꯂꯩꯕ ꯆꯠꯂꯨꯔꯤꯕ ꯍꯦ ꯅꯪ ꯍꯦꯜꯂꯤꯀꯣ ꯃꯃꯥꯡꯗ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯀꯌꯥ ꯅꯌꯥꯝꯕꯩꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯤ ꯅꯪ ꯑꯩꯅ ꯈꯔ ꯋꯥꯔꯛꯑꯣꯏ ꯄꯥꯛꯄꯤ ꯅꯪ ꯏꯅꯥꯎꯄꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯂꯥꯟꯅ ꯈꯟꯅꯨꯀꯣ ꯋꯥꯁꯦ ꯍꯥꯏꯔꯛꯏ ꯇꯥꯟꯖꯥ ꯑꯁꯤ ꯄꯥꯛꯄꯤ ꯏꯀꯥꯏꯕꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯏ ꯂꯨꯈꯣꯏꯁꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯗ꯭ꯔꯦ ꯃꯥꯁꯨ ꯀꯔꯤ ꯍꯥꯏꯅꯤ ꯄꯥꯛꯄꯤꯗ ꯃꯥꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯥꯅ ꯋꯥ ꯉꯥꯡꯂꯤ ꯄꯥꯛꯄꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ngasi tawriba thabaksibu karino nate ngasi nangna sanariba thabaksibu karino habanida ai kari haigani haduna lukhoi ikai boy kari kable lukhoi ga maga wari nungai ba sanakrabani ka hen wari phawa phona sanakrabani masida mana sariba asigum rajen su sanakrabani rajen su manaw nu pana hariba wasida singnei tasengna pakpi se lukhoi ga su koinabra maga su khangnabra habi gi wakhalama khalai rajen su khangning badik man hange pakpi akhoi nauna hariba wasibu karino akhoi nauna hariba wasibu karino hayo nang akhoi naw ga su wari sanabra akhoi naw ga su nanga wari sanabra pakpi pakum pi bangamdre milugi pirang di lepa laitung chinthare magi pirang asina takle ma masa lalle ma masa choiru re haiba masidagi rajena tum khangle nangna pakum pi bangamdre bado nang akhoi naw ga su wari sari sinatra nate nangna khalisibu karino haiba nate nangna engona su wari kaya ma saba aduga haidok patam thukpadi ikai bodi kaya am se engona haiba aduga akhoi naw ga su masibu karamba nangi pukchenaba haduna rajena penjada bawa kaya aduna pakpi de ngangi pakpi kari madu khulumdre magi phone tara madu khungatli aduga ai chalagi haduna mahak kapla ga thorai rajena madi lukhoisu wa haidona bi kainare makoi ju thawai yama nungai khide aduga mamangdadi makoi anise nubi amasu koiba matamda wari nungai bodi kaya ama sanakrabani makoi wari linabada pakpi go wari chiyauna krabani makoi numing haina kitabagi khangnadabani adubu mikup asidadi nubi amatada makoi ani ne koiruriba makoi ani ne saruriba wari kaya asina ikaina budun masimanaw ani do mikup kharadi wa matanga na pakam khide ngaktangi matungdadi masimanaw ani se tumin lenaramdagi nokthongna re amaso muchaina re ish choiramnida aina su aigi nubi ni kana chelam laba amasu aina su nubi ni kana chelam laba loire hoi matungdadi yela koyo nang su haiba aina koiba nubi sida dum taruba khangdine tamo ibani sibu mamangi mapokta kari leinabru khangde hojiki nubi du ko tharaga nubi kya sure akoina munarurise khangde da mase lilane fare magi wari ma loikrasino masu nungai lekrasino makha ta ba thabam yeng ba tabani natrane asumna nupa ma khoi gidi nupi do ga lapna kiba kedo kiba tar basu
ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯉꯥꯏꯁꯤꯟꯅꯗꯕ ꯀꯌꯥ ꯑꯃ ꯁꯥꯈꯤ ꯑꯗꯨꯒ ꯇꯨꯃꯤꯟ ꯂꯩꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯍꯧꯔꯤꯕꯗꯤ ꯄꯥꯛꯄꯤꯅꯤ ꯄꯥꯛꯄꯤꯗ ꯅꯠꯇꯦ ꯑꯁꯣꯝꯗ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯀꯣꯏꯖꯔꯤꯕ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯤꯕ ꯁꯩꯇꯝꯗꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯁꯩꯇꯝꯗꯤ ꯏꯄꯪ ꯄꯪꯉꯤ ꯏꯆꯝ ꯆꯝꯃꯤ ꯄꯥꯛꯄꯤꯒꯤ ꯑꯗꯨꯒꯨꯝꯕ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤꯁꯤꯡ ꯊꯣꯏꯅ ꯍꯦꯟꯅ ꯈꯪꯈꯤꯗꯦ ꯄꯥꯛꯄꯤ ꯌꯨꯝꯗ ꯂꯥꯛꯂꯕꯗ ꯀꯞꯄꯤ ꯑꯩꯅ ꯇꯧꯔꯨꯔꯤꯕ ꯑꯩꯅ ꯊꯥꯡꯉꯨꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯖꯈꯤ ꯑꯁꯨꯝꯅ ꯍꯥꯟꯅꯗꯤ ꯃꯥꯅ ꯁꯩꯇꯝꯕꯨ ꯀꯌꯥ ꯀꯟꯅ ꯊꯧꯁꯥꯈꯤꯗꯕ ꯅꯨꯡꯁꯤꯈꯤꯗꯕꯗꯣ ꯉꯁꯤꯗꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯁꯩꯇꯝꯒꯤ ꯃꯒꯨꯟ ꯑꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯡꯈꯠꯂꯛꯂꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯍꯦꯟꯒꯠꯂꯛꯂꯤ ꯁꯩꯇꯝꯗ ꯋꯥꯔꯤ ꯈꯪꯁꯥ ꯁꯥꯅꯤꯡꯉꯤ ꯅꯣꯡꯃꯇ ꯁꯩꯇꯝꯒ ꯃꯥꯒ ꯅꯨꯡꯁꯤꯅꯔꯛꯄ ꯀꯣꯏꯅꯔꯛꯄꯗ ꯁꯩꯇꯝꯅ ꯃꯉꯣꯟꯗ ꯀꯥ ꯍꯦꯟꯅ ꯋꯥ ꯑꯃꯇ ꯉꯥꯡꯕꯤꯈꯤꯕ ꯂꯩꯇꯦ ꯄꯥꯛꯄꯤꯗꯅ ꯏꯔꯥꯡ ꯄꯥꯝꯖꯔꯨꯕ ꯏꯔꯥꯡ ꯀꯟꯖꯔꯨꯕꯗꯨꯅ ꯃꯥꯅ ꯏꯔꯥꯡ ꯄꯥꯝꯂꯨꯕꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯐꯣꯟꯗ ꯀꯩꯗ ꯋꯥꯔꯤ ꯅꯨꯡꯉꯥꯏꯈꯤꯕ ꯅꯠꯇꯅ ꯃꯥꯒꯤ ꯃꯁꯥꯁꯦ ꯑꯁꯦꯡꯕ ꯇꯥꯏꯕꯪꯄꯥꯟꯗꯗꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯇꯅ ꯁꯣꯛꯈꯤꯕꯗ ꯂꯩꯕ ꯅꯠꯇꯦ ꯐꯣꯟꯗꯕꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯌꯧꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯤꯡꯉꯝꯖꯗꯕ ꯅꯨꯡꯉꯥꯏꯖꯗꯕ ꯀꯌꯥ ꯑꯗꯨꯅ ꯁꯩꯇꯝꯗ ꯐꯣꯟ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯄꯥꯛꯄꯤ ꯉꯝꯗ꯭ꯔꯦ ꯑꯩꯗꯤ ꯂꯥꯜꯂꯨꯔꯕꯅꯤ ꯑꯩꯗꯤ ꯃꯉꯣꯟꯗ ꯁꯣꯏꯔꯨꯔꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯗ꯭ꯔꯦ ꯁꯩꯇꯝꯗꯤ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯏ ꯅꯨꯃꯤꯠꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯇꯟꯖꯥꯅꯤ ꯄꯥꯛꯄꯤ ꯐꯣꯟꯗ ꯄꯥꯏꯈꯠꯂꯦ ꯑꯗꯨꯕꯨ ꯍꯥꯟꯅꯒꯨꯝ ꯐꯣꯟ ꯄꯥꯏꯈꯠꯂꯛꯄꯗ ꯈꯦꯒꯦ ꯇꯧꯔꯝꯕ ꯅꯨꯄꯤ ꯑꯁꯦ ꯉꯁꯤꯗꯤ ꯏꯪꯅ ꯇꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯋꯥ ꯉꯥꯡꯂꯛꯏ ꯁꯩꯇꯝꯅ ꯀꯩꯗꯧꯔꯒꯦ ꯍꯪꯉꯤ ꯄꯥꯛꯄꯤꯅ ꯀꯩꯁꯨꯝ ꯇꯧꯗꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅꯗꯤ ꯈꯨꯝꯃꯤ ꯃꯥꯒꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯁꯩꯇꯝꯅ ꯀꯗꯥꯏ ꯆꯠꯂꯨꯔꯒꯦ ꯀꯔꯤ ꯇꯧꯔꯨꯔꯒꯦ ꯒꯨꯂꯤ ꯆꯥꯗ꯭ꯔꯥ ꯍꯤꯗꯥꯛ ꯆꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯟꯗꯛ ꯊꯋꯥꯏ ꯋꯥꯕꯒꯤ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯂꯛꯄꯗ ꯄꯥꯛꯄꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯄꯪꯀꯞꯇ ꯀꯞꯄꯤ ꯋꯥꯔꯤ ꯀꯨꯏꯅ ꯁꯥꯗ꯭ꯔꯦ ꯑꯩ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯦ ꯍꯛꯆꯥꯡꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯑꯩ ꯊꯝꯃꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯊꯝꯃꯤ ꯐꯣꯟ ꯊꯝꯂꯕ ꯃꯇꯨꯡꯗ ꯄꯥꯛꯄꯤ ꯅꯤꯡꯉꯝꯗꯕ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯄꯪꯀꯞꯇ ꯀꯞꯄꯤ ꯑꯩꯒꯤꯗꯃꯛꯇ ꯂꯥꯛꯂꯕ꯭ꯔꯥ ꯑꯩꯒꯤꯗꯃꯛꯇ ꯑꯋꯥ ꯑꯅꯥ ꯈꯨꯗꯤꯡꯃꯛꯇ ꯁꯤꯌꯥꯔ ꯇꯧꯕꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯑꯩꯅ ꯊꯧꯋꯥ ꯁꯥꯔꯨꯗꯦ ꯑꯩꯅ ꯉꯥꯎꯔꯨꯏ ꯑꯩꯅ ꯀꯣꯏꯔꯨꯏ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯆꯣꯞꯄ ꯅꯠꯇꯅ ꯀꯩꯁꯨꯝ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯄꯥꯛꯄꯤꯁꯦ ꯄꯪꯀꯞꯇ ꯀꯞꯄꯤ ꯑꯩ ꯃꯉꯣꯟꯗ ꯃꯤꯅꯝꯕ ꯄꯥꯝꯗꯦ ꯑꯩ ꯃꯉꯣꯟꯗ ꯃꯤꯅꯝꯕ ꯄꯥꯝꯗꯦ ꯊꯃꯣꯏ ꯁꯦꯡꯅ ꯂꯥꯛꯆꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯗꯨꯝ ꯊꯃꯣꯏ ꯁꯦꯡꯈ꯭ꯔꯁꯅꯨ ꯑꯩ ꯃꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯄꯥꯛꯄꯤ ꯋꯥꯈꯜꯁꯤ ꯐꯥꯎꯈꯠꯂꯛꯏ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯥꯅ ꯁꯩꯇꯝꯗ ꯐꯣꯟ ꯀꯌꯥ ꯇꯧꯗ꯭ꯔꯦ ꯋꯥꯔꯤ ꯀꯌꯥ ꯁꯥꯗ꯭ꯔꯦ ꯃꯥꯅ ꯋꯥꯔꯤ ꯁꯥꯗ꯭ꯔꯤꯕ ꯐꯣꯟ ꯇꯧꯗ꯭ꯔꯤꯕꯁꯦ ꯑꯇꯩ ꯑꯃꯇꯒꯤ ꯅꯠꯇꯦ ꯂꯨꯈꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯃꯌꯥꯝꯕꯗ ꯃꯥꯅ ꯆꯣꯛꯈꯤꯕ ꯀꯌꯥꯁꯦ ꯍꯌꯦꯡ ꯃꯥꯅ ꯁꯩꯇꯝꯒ ꯊꯃꯣꯏ ꯁꯦꯡꯅ ꯈꯪꯅꯔꯕ ꯅꯨꯡꯁꯤꯔꯛꯄ ꯇꯥꯔꯕꯁꯨ ꯃꯈꯣꯏꯅ ꯋꯥꯀꯥꯏ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯑꯔꯥꯟꯕ ꯋꯥ ꯍꯥꯏꯖꯤꯟꯕꯤꯕꯗꯒꯤ ꯁꯩꯇꯝꯅ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯈꯤꯅꯤ ꯈꯟꯕꯗꯒꯤ ꯃꯥꯅ ꯁꯩꯇꯝꯒ ꯋꯥꯔꯤ ꯁꯥꯔꯔꯣꯏ ꯈꯟꯈꯤꯕꯅꯤ ꯑꯁꯨꯝꯅ ꯃꯥꯒ ꯋꯥꯔꯤ ꯁꯥꯔꯛꯇ꯭ꯔꯕꯗ ꯁꯩꯇꯝ ꯍꯦꯟꯅ ꯋꯥꯔꯛꯏ ꯐꯣꯟ ꯇꯣꯏꯅ ꯇꯣꯏꯅ ꯇꯧꯔꯛꯏ ꯄꯥꯛꯄꯤ ꯐꯣꯟ ꯄꯥꯛ ꯄꯥꯏꯗꯦ ꯃꯦꯁꯦꯖ ꯑꯆꯥꯛ ꯑꯆꯥꯛꯄ ꯅꯨꯡꯉꯥꯏꯇꯕ ꯋꯥ ꯀꯌꯥ ꯑꯃ ꯊꯥꯔꯛꯏ ꯑꯩꯒꯤ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤ ꯂꯥꯜꯂꯒꯦ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤ ꯀꯥꯏꯔꯒꯦ ꯅꯪ ꯑꯩꯒꯤ ꯐꯣꯟ ꯄꯥꯏꯕꯤꯔꯛꯑꯣ ꯅꯪꯅ ꯐꯣꯟ ꯄꯥꯏꯗꯕꯁꯦ ꯑꯩ ꯌꯥꯝꯅ ꯋꯥꯏ ꯑꯩꯒꯤ ꯐꯣꯟ ꯄꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯁꯩꯇꯝꯅ ꯃꯉꯣꯟꯗ ꯃꯦꯁꯦꯖ ꯁꯥꯡ ꯁꯥꯡ ꯊꯥꯔꯛꯏ ꯃꯦꯁꯦꯖꯇꯨ ꯄꯥꯕꯗ ꯑꯃꯨꯛ ꯄꯥꯛꯄꯤ ꯈꯥꯡꯕ ꯉꯝꯗꯦ ꯑꯁꯨꯝꯅ ꯐꯣꯟ ꯑꯃꯨꯛ ꯇꯧꯏ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯩ ꯁꯩꯇꯝꯕꯨ ꯅꯨꯡꯁꯤꯕꯅꯤꯗꯤ ꯃꯥ ꯉꯥꯎꯔꯕꯅꯤ ꯑꯗꯨꯕꯨ ꯃꯁꯥꯅ ꯃꯇꯝ ꯈꯔ ꯂꯝꯕꯤ ꯈꯤꯇꯪ ꯂꯥꯜꯂꯨꯕꯗꯨꯅ ꯃꯥꯅ ꯏꯀꯥꯏꯖꯕꯅꯤ ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯨꯏꯅ ꯁꯥꯟꯅꯅꯤꯡꯕ ꯇꯥꯔꯕꯁꯨ ꯁꯥꯕ ꯉꯝꯗ ꯄꯥꯛꯄꯤ ꯉꯥꯏꯍꯥꯛꯇꯪ ꯁꯥꯔꯒ ꯑꯗꯨꯝ ꯐꯣꯟ ꯊꯝꯃꯤ ꯑꯗꯨꯒ ꯀꯞꯄꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯧꯕ ꯁꯔꯨꯛꯇ ꯌꯥꯎꯈꯤꯕꯁꯤꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯎꯔꯨꯔꯤꯕ ꯃꯉꯣꯟꯗ ꯄꯩꯁꯥ ꯇꯠꯇꯅ ꯊꯧꯔꯤꯕ ꯄꯥꯛꯄꯤ ꯃꯤꯠꯁꯤꯜꯂꯛꯄꯗ ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯝꯕꯗꯨꯁꯨ ꯄꯨꯟꯅ ꯂꯣꯏꯈ꯭ꯔꯕꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯃꯥꯟꯅꯕꯤ ꯁꯩꯇꯝꯒꯤꯗꯃꯛꯇ ꯄꯥꯎ ꯄꯨꯈꯤꯕꯤ ꯁꯤꯟꯈꯤꯕꯤ ꯅꯨꯄꯤ ꯑꯗꯣ ꯉꯁꯤꯗꯤ ꯄꯥꯛꯄꯤꯒ ꯎꯅꯔꯦ ꯎꯅꯕ ꯇꯟꯖꯥ ꯑꯁꯤꯗ ꯃꯃꯥꯟꯅꯕꯤꯗꯨꯅ ꯁꯩꯇꯝꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯄꯥꯛꯄꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ ꯑꯗꯨꯒ ꯀꯞꯄꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯔꯦ ꯀꯩꯅꯣꯅꯦ ꯉꯁꯤꯗꯤ ꯄꯤꯒ ꯅꯧꯊꯩꯅ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯏꯔꯥꯡ ꯀꯟꯕ ꯅꯨꯄꯥꯕꯨ ꯈꯨꯗꯣꯝꯕꯤꯗ ꯎꯡꯒꯦ ꯀꯥꯏꯅ ꯍꯥꯏꯔꯝꯕ ꯅꯪꯅ ꯀꯔꯤ ꯉꯁꯤꯗꯤ ꯁꯩꯇꯝꯒꯤ ꯋꯥ ꯍꯪꯕꯗ ꯀꯞꯂꯤꯕ ꯀꯞꯀꯅꯨ ꯁꯤ ꯀꯩꯗꯧꯔꯒꯦꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯄꯥꯛꯄꯤꯅ ꯏꯪꯅ ꯇꯞꯅ ꯈꯨꯝꯃꯤ ꯅꯨꯄꯤꯒ ꯅꯨꯄꯥꯒꯁꯦ
ꯌꯥꯝꯅ ꯈꯦꯠꯅꯩꯀꯣ ꯅꯨꯄꯥꯅ ꯉꯥꯎꯅꯤꯡꯕ ꯉꯥꯎꯕ ꯃꯈꯣꯏꯅ ꯑꯔꯥꯟꯕ ꯀꯌꯥ ꯑꯃ ꯇꯧꯔꯕꯗꯤ ꯉꯁꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯊꯣꯏꯅ ꯍꯦꯟꯅ ꯆꯣꯞꯄ ꯏꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯨꯄꯤꯅ ꯈꯣꯡꯊꯥꯡ ꯂꯥꯜꯂꯨꯔꯕ ꯅꯨꯄꯤꯅ ꯑꯁꯣꯏꯕ ꯀꯌꯥ ꯑꯃ ꯂꯩꯔꯨꯕ ꯇꯥꯔꯕꯗꯤ ꯃꯤꯅꯣꯛꯐꯝꯒꯤ ꯃꯤꯅꯣꯛꯐꯝ ꯉꯥꯛꯇꯅꯤ ꯑꯋꯥꯅ ꯉꯥꯛꯇꯅꯤ ꯆꯨꯝꯃꯤꯀꯣ ꯃꯥꯒꯤ ꯉꯁꯤꯗꯤ ꯅꯨꯄꯤ ꯃꯥꯟꯕ ꯏꯆꯝ ꯆꯝꯕ ꯋꯥꯁꯦ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯩꯃꯥ ꯀꯩꯅꯣꯅꯦ ꯅꯪꯕꯨ ꯅꯨꯄꯤ ꯑꯣꯜꯂꯕꯣ ꯀꯩꯅꯣ ꯉꯁꯤꯗꯤ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥ ꯃꯌꯥꯝꯗꯨꯕꯣ ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯈꯜꯗꯒꯤ ꯍꯥꯏꯔꯤꯅꯣ ꯄꯥꯛꯄꯤꯅ ꯈꯨꯝꯃꯤ ꯈꯪꯗꯦ ꯑꯩ ꯍꯥꯟꯅꯗꯤ ꯁꯩꯇꯝꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯒꯤꯗꯃꯛꯇ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ ꯑꯗꯨꯕꯨ ꯍꯟꯗꯛꯁꯦ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯉꯣꯟꯗ ꯑꯩꯒ ꯊꯋꯥꯏ ꯍꯛꯆꯥꯡ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯂꯨꯞꯄꯒꯨꯝ ꯇꯧꯏ ꯃꯥꯅꯗꯤ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯇꯦ ꯑꯩꯅ ꯃꯦꯁꯦꯖ ꯊꯥꯗꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯥꯝꯅ ꯁꯥꯎꯏ ꯋꯥꯔꯧꯏ ꯑꯗꯨꯕꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯕꯗꯒꯤ ꯑꯩꯅ ꯃꯉꯣꯟꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯥꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏꯁꯤꯗ ꯑꯩꯒꯤ ꯑꯃꯛꯄ ꯊꯃꯣꯏ ꯑꯁꯤꯅ ꯌꯥꯟꯁꯤꯟꯕꯗꯣ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛꯀꯁꯨ ꯀꯞꯊꯣꯔꯛꯏ ꯃꯥꯒꯤ ꯋꯥꯁꯤꯗ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯣꯠꯄꯒꯨꯝ ꯇꯧꯏ ꯍꯥꯏꯕꯁꯦ ꯃꯃꯥꯟꯅꯕꯤꯁꯤꯅ ꯈꯪꯏ ꯃꯃꯥꯟꯅꯕꯤꯁꯤꯅ ꯊꯦꯝꯃꯤ ꯅꯠꯇꯦ ꯅꯪꯒꯤ ꯋꯥꯁꯦ ꯄ꯭ꯔꯃꯥꯟ ꯉꯥꯛꯇꯨꯅ ꯇꯧꯏ ꯑꯁꯦꯡꯕ ꯋꯥꯗꯨ ꯀꯩꯅꯣ ꯍꯥꯏꯌꯣ ꯄꯥꯛꯄꯤꯅ ꯑꯁꯦꯡꯕ ꯋꯥꯗꯤ ꯍꯥꯏꯔꯔꯣꯏꯒꯦꯗ ꯑꯗꯨꯕꯨ ꯑꯩ ꯃꯥꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯅꯁꯨ ꯑꯩꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯉꯤ ꯈꯪꯗꯦ ꯏꯕꯦꯝꯃ ꯃꯪꯂꯥꯟ ꯑꯁꯤꯗ ꯃꯥꯅ ꯄꯥꯡꯈꯤꯕ ꯃꯇꯦꯡꯁꯤꯡ ꯑꯗꯣ ꯁꯥꯎꯕꯒꯤꯗ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯁꯤꯡꯉꯨ ꯍꯥꯏꯕꯗ ꯑꯃꯨꯛ ꯆꯣꯏꯅ ꯊꯧꯕꯁꯤꯅ ꯀꯩꯅꯣꯝꯃ ꯇꯧꯏ ꯃꯃꯥꯟꯅꯕꯤꯗꯨꯅ ꯄꯩꯁꯥ ꯀꯌꯥꯝ ꯂꯧꯔꯒꯦ ꯅꯪꯕꯣ ꯃꯃꯥꯟꯅꯕꯤꯗꯨ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯛꯄꯤꯅ ꯈꯨꯝꯃꯦ ꯃꯁꯤꯡ ꯃꯔꯛ ꯅꯥꯏꯗꯦ ꯑꯩꯁꯨ ꯃꯉꯣꯟꯗꯒꯤ ꯅꯤ ꯃꯥꯁꯨ ꯄꯪꯄꯤꯗ ꯄꯤ ꯅꯣꯡꯃꯇ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯕꯗ ꯃꯥꯅ ꯁꯥꯎꯈꯤꯕꯁꯨ ꯂꯩꯇꯦ ꯑꯩꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯕꯗ ꯃꯥꯅ ꯅꯣꯡꯃꯇ ꯑꯩꯉꯣꯟꯗ ꯊꯤꯒꯠꯈꯤꯕꯁꯨ ꯂꯩꯇꯦ ꯑꯁꯤꯅꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯔꯥ ꯀꯌꯥ ꯑꯃ ꯇꯝꯕꯤꯔꯦ ꯄꯔꯥꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏꯁꯤꯗ ꯑꯩ ꯃꯉꯣꯟꯗ ꯂꯥꯟꯕ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯃꯇꯝ ꯈꯔ ꯃꯤꯠ ꯉꯥꯎꯔꯨꯔꯦ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯅꯔꯨꯔꯦ ꯃꯇꯝꯗꯨꯗ ꯑꯩꯅ ꯃꯥꯕꯨ ꯊꯧꯁꯥꯔꯨꯗꯦ ꯑꯩꯅ ꯃꯥꯕꯨ ꯃꯤꯔꯥꯏꯈꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯅꯣꯡꯃꯇ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯋꯥꯔꯧꯕ ꯁꯥꯎꯕ ꯀꯔꯤ ꯑꯃꯠꯇ ꯐꯥꯎꯔꯝꯗꯦ ꯍꯟꯗꯅ ꯉꯁꯤ ꯐꯥꯎꯕ ꯃꯥꯅ ꯑꯩꯕꯨ ꯈꯟꯕꯤꯔꯤ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤ ꯃꯥꯒꯤ ꯄꯥꯞ ꯄꯨꯕꯗꯨꯒꯤꯅꯤ ꯃꯪꯂꯥꯟ ꯈꯨꯗꯤꯡ ꯃꯥꯅ ꯑꯩꯕꯨ ꯑꯣꯠꯂꯔꯤꯕ ꯃꯥꯅ ꯑꯩꯕꯨ ꯄꯩꯁꯥ ꯊꯔꯣꯔꯤꯕ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯃꯥꯒꯤ ꯋꯥꯁꯦ ꯑꯃꯨꯛꯁꯨ ꯐꯥꯒꯤ ꯃꯥꯟꯕ ꯑꯃꯨꯛꯁꯨ ꯀꯞꯄ ꯅꯨꯡꯉꯥꯏꯇꯕ ꯋꯥ ꯀꯌꯥꯁꯤꯗ ꯃꯃꯥꯟꯅꯕꯤꯅ ꯃꯥꯕꯨ ꯊꯦꯝꯃꯤ ꯃꯃꯥꯟꯅꯕꯤꯅ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤꯕꯗꯣ ꯑꯗꯨꯃꯛ ꯐꯕ ꯂꯩꯇ꯭ꯔꯕꯅꯤ ꯁꯩꯇꯝꯗꯣ ꯅꯨꯄꯤ ꯑꯇꯩ ꯀꯣꯏꯖꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯥꯕꯨ ꯃꯤꯔꯥꯏꯕ ꯇꯥꯔꯕꯗꯤ ꯃꯉꯣꯟꯗ ꯐꯪꯒꯗꯕ ꯆꯩꯅꯥ ꯃꯥꯒꯤ ꯑꯋꯥꯕꯗꯣ ꯑꯩ ꯈꯪꯉꯤ ꯅꯪ ꯃꯥꯕꯨ ꯃꯤꯔꯥꯏꯒꯅꯣ ꯑꯩꯁꯨ ꯄꯥꯎ ꯑꯁꯦ ꯐꯅꯌꯥꯝꯅ ꯇꯥꯔꯕꯅꯤ ꯁꯩꯇꯝꯅ ꯑꯩꯉꯣꯟꯗ ꯅꯪꯅ ꯃꯉꯣꯟꯗ ꯄꯥꯎ ꯀꯌꯥ ꯐꯥꯎꯔꯛꯇꯦ ꯐꯣꯟ ꯇꯧꯔꯛꯇꯦ ꯐꯣꯟ ꯇꯧꯔꯁꯨ ꯃꯦꯁꯦꯖ ꯊꯥꯔꯁꯨ ꯀꯌꯥ ꯀꯟꯅ ꯈꯨꯝꯗꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄꯅꯤ ꯅꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯌꯥꯝ ꯀꯟꯅ ꯀꯨꯏꯔ ꯃꯥꯜꯂꯦ ꯍꯟꯗꯛ ꯅꯪꯅ ꯀꯣꯜ ꯇꯧꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯃꯥꯜꯂꯦ ꯑꯩꯁꯨ ꯁꯩꯇꯝꯒꯤ ꯃꯔꯝꯗ ꯋꯥ ꯈꯔ ꯍꯥꯏꯒ ꯂꯥꯛꯄꯅꯦ ꯁꯩꯇꯝ ꯅꯕꯥꯅꯤ ꯇꯣꯛꯅꯒꯅꯨ ꯃꯍꯥꯛꯇꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯕꯅꯤ ꯃꯥ ꯊꯕꯛ ꯑꯃ ꯊꯥꯈꯤꯕꯅꯤ ꯊꯕꯛꯁꯨ ꯈꯜꯂꯕꯅꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥꯁꯦ ꯅꯪꯉꯣꯟꯗ ꯁꯥꯅꯤꯡꯉꯤꯁꯨ ꯍꯥꯏ ꯅꯪꯉꯣꯟꯗ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯎꯅꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯗꯣ ꯅꯪ ꯃꯥꯒ ꯎꯅꯧ ꯁꯩꯇꯝꯗꯤ ꯃꯥꯒꯤ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯕꯅꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯅꯪꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏ ꯑꯗꯨꯒ ꯑꯃꯨꯛ ꯄꯨꯜꯂꯒ ꯅꯕꯥꯅꯤꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯑꯃ ꯁꯦꯝꯃꯣ ꯑꯩꯅ ꯅꯪꯕꯨ ꯃꯥꯒ ꯂꯣꯏꯅꯍꯟꯕꯅꯤ ꯅꯈꯣꯏ ꯑꯅꯤ ꯊꯨꯡꯅꯅꯕ ꯑꯩꯅ ꯁꯤꯡꯒꯅꯤ ꯅꯕꯥꯅꯤ ꯀꯥꯏꯅꯕ ꯌꯥꯗꯦꯀꯣ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨꯅ ꯋꯥ ꯍꯥꯏꯔꯝꯃꯤ ꯄꯥꯛꯄꯤ ꯃꯃꯥꯟꯅꯕꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯞꯏ ꯃꯍꯥꯛꯇꯤ ꯁꯩꯇꯝꯗ ꯋꯥꯔꯤ ꯁꯥꯔꯔꯣꯏ ꯑꯩꯅ ꯂꯥꯜꯂꯨꯔꯕꯅꯤ ꯑꯁꯦꯡꯕ ꯃꯥꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯑꯃꯛꯄꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯌꯦꯠꯂꯔꯣꯏ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯁꯩꯇꯝꯒꯤ ꯅꯨꯡꯁꯤꯕꯅ ꯀꯟꯈꯤꯕꯅ ꯃꯃꯥꯟꯅꯕꯤꯗꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩ ꯄꯥꯛꯄꯤ ꯃꯃꯥꯡꯗ ꯃꯥꯅ ꯐꯅ ꯉꯥꯎꯔꯨꯕ ꯇꯥꯔꯕꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯋꯥ ꯍꯥꯏꯖꯩ ꯑꯩ ꯃꯇꯝ ꯈꯔ ꯂꯥꯜꯂꯨꯔꯦ ꯑꯩ ꯃꯇꯝ ꯈꯔ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯉꯨꯔꯦ ꯃꯁꯤꯃꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯍꯥꯏꯕ ꯏꯀꯥꯏꯖꯩ ꯑꯩ ꯅꯪꯒ ꯎꯅꯕ ꯉꯝꯗ꯭ꯔꯦ
ꯑꯩꯅ ꯅꯉꯣꯟꯗ ꯅꯪꯒꯤ ꯐꯣꯟ ꯂꯥꯛꯄ ꯃꯇꯝꯗ ꯐꯣꯟ ꯄꯥꯏꯗꯕ, ꯅꯪꯒꯤ ꯃꯦꯁꯦꯖ ꯂꯥꯛꯂ ꯐꯥꯎꯕꯗ ꯑꯩꯅ ꯄꯥꯎꯈꯨꯝ ꯄꯤꯗꯕꯗꯣ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ. ꯑꯩ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯉꯨꯔꯦ ꯍꯥꯏꯗꯨꯅ ꯄꯥꯛꯄꯤꯅ ꯀꯞꯄꯦ. ꯃꯍꯥꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯗꯣꯔꯛꯄ. ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯔꯥꯟꯕ ꯀꯌꯥ ꯑꯃ ꯂꯩꯔꯕꯁꯨ ꯑꯩ ꯂꯥꯟꯅ ꯊꯥꯡꯉꯨꯔꯦ, ꯂꯥꯟꯅ ꯆꯠꯂꯨꯔꯦ. ꯑꯁꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯂꯤꯕꯁꯤꯗ ꯃꯍꯥꯛꯄꯨ ꯁꯩꯇꯝꯅ ꯍꯦꯟꯅ ꯅꯨꯡꯁꯤꯈꯤ. ꯁꯩꯇꯝꯅꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏ, ꯅꯪꯅ ꯑꯗꯨꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗ ꯑꯩꯅ ꯀꯔꯤꯒꯤ ꯁꯥꯎꯒꯅꯤ? ꯅꯁꯥꯗ ꯑꯔꯣꯠꯄ ꯂꯩꯇ꯭ꯔꯕ, ꯅꯁꯥꯅ ꯇꯧꯔꯨꯕ ꯑꯔꯥꯟꯕꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯀꯥꯏꯗꯨꯅ, ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯕꯁꯦ ꯑꯩ ꯅꯪꯅ ꯂꯥꯞꯅꯕꯗꯤ ꯉꯝꯃꯣꯏ. ꯅꯪꯅ ꯑꯔꯥꯟꯕ ꯇꯧꯔꯨꯕ, ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯂꯨꯕꯗ ꯅꯁꯥꯅ ꯅꯁꯥꯒꯤ ꯅꯔꯥꯜ ꯑꯗꯣ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯆꯕ ꯉꯝꯕꯁꯤꯅꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ. ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯀꯞꯀꯅꯨꯁꯦ. ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯁꯩꯇꯝꯅ ꯄꯥꯛꯄꯤꯒꯤ ꯃꯤꯠꯇꯒꯤ ꯇꯥꯔꯤꯕ ꯄꯤ ꯑꯗꯣ ꯇꯩꯊꯣꯛꯄꯤ. ꯑꯗꯨꯒ ꯃꯥꯅ ꯅꯣꯛꯐꯦꯠ ꯇꯧꯅ, ꯅꯈꯣꯏ ꯏꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯕꯗ ꯃꯪꯂꯥꯟꯗ ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯄꯩꯁꯥ ꯊꯧꯏ ꯍꯥꯏꯅꯦ. ꯑꯩꯕꯨ ꯑꯗꯨꯒꯨꯝꯕ ꯃꯥꯟꯕ꯭ꯔꯅꯦ? ꯑꯁꯨꯝꯅꯁꯨ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯁꯩꯇꯝꯅ ꯋꯥ ꯍꯥꯏꯔꯝꯃꯤ. ꯑꯩꯗꯣ ꯍꯟꯗꯛ ꯇ꯭ꯔꯦꯅꯤꯡ ꯆꯪꯒꯅꯤ. ꯑꯩꯅ ꯊꯣꯔꯛꯄꯒ ꯏꯕꯥꯅꯤ ꯂꯨꯍꯣꯡꯗꯣꯏꯅꯤꯀꯣ. ꯅꯨꯡꯉꯥꯏꯅ ꯂꯩꯌꯣ. ꯂꯥꯎ ꯆꯠꯂꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯕ ꯂꯥꯛꯏ. ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯂꯥꯟꯗꯕ ꯀꯅꯥꯕꯨ ꯂꯩꯒꯅꯤ? ꯑꯔꯥꯟꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯆꯠꯅꯤ. ꯆꯨꯝꯗꯤꯡ ꯆꯨꯝꯅ ꯆꯠꯄ ꯉꯝꯕ ꯃꯤꯑꯣꯏꯕ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯏꯁꯥꯅ ꯑꯔꯥꯟꯕ ꯈꯔ ꯊꯥꯡꯉꯨꯕ ꯇꯥꯔꯕꯁꯨ ꯂꯥꯜꯂꯦ ꯍꯥꯏꯖꯕ ꯉꯝꯕꯒꯤ ꯊꯧꯅꯥꯗꯤ ꯂꯩꯒꯗꯕꯅꯤ. ꯉꯁꯤ ꯄꯥꯛꯄꯤꯅ ꯑꯔꯥꯟꯕ ꯇꯧꯔꯨꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯅ ꯁꯩꯇꯝꯗ ꯃꯥꯅ ꯑꯔꯥꯟꯕ ꯇꯧꯖꯔꯨꯕꯗꯨꯒꯤ ꯂꯥꯜꯂꯦ ꯍꯥꯏꯖꯕꯗ ꯁꯩꯇꯝꯅ ꯃꯥꯕꯨ ꯉꯥꯛꯄꯤꯈꯤ. ꯄꯥꯛꯄꯤ ꯃꯉꯥꯎ ꯌꯥꯝꯅ ꯊꯤꯔꯛꯏ. ꯃꯥꯒꯤ ꯂꯝꯕꯤ ꯌꯥꯝꯅ ꯁꯣꯏꯔꯛꯏ. ꯑꯗꯨꯕꯨ ꯂꯨꯈꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯃꯌꯥꯝꯕ ꯊꯦꯡꯅꯔꯨꯕꯁꯤꯅ ꯄꯥꯛꯄꯤꯗ ꯅꯧꯅ ꯄꯥꯔꯥ ꯑꯃ ꯇꯝꯈꯤꯕꯅꯤ ꯍꯥꯏꯕ ꯌꯥꯏ. ꯂꯨꯈꯣꯏ ꯑꯃꯗꯤ ꯔꯥꯖꯦꯟꯒꯨꯝꯕ ꯃꯤꯑꯣꯏꯁꯨ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯝꯕ ꯌꯥꯏꯀꯣ. ꯑꯔꯣꯏꯕꯗ ꯋꯥꯍꯪ ꯑꯃꯇꯪ ꯍꯪꯖꯒꯦ, ꯃꯌꯥꯝꯅꯁꯨ ꯀꯃꯦꯟꯗ ꯈꯨꯝꯕꯤꯔꯛꯎ. ꯅꯨꯄꯤꯁꯤꯡꯅ ꯅꯨꯄꯥꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯁꯤ ꯀꯔꯝꯕ ꯑꯣꯏꯕꯒꯦ? ꯏꯅꯥꯛ ꯈꯨꯟꯕ ꯂꯥꯏꯔꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯣꯛꯈ꯭ꯔꯒ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯕ ꯅꯨꯄꯥ ꯑꯣꯏꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯗ ꯐꯥꯒꯤ ꯌꯥꯝꯅ ꯇꯧꯕꯤꯕ, ꯃꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯕꯤꯕ ꯅꯨꯄꯥꯗꯨ ꯄꯥꯝꯕ꯭ꯔꯥ? ꯃꯁꯦ ꯇꯁꯦꯡꯅ ꯈꯪꯖꯗꯕꯒꯤ ꯍꯪꯕꯅꯤ. ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯕ ꯌꯥꯎꯔꯒꯗꯤ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ. ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯗꯥꯟ ꯈꯨꯝꯃꯅ ꯈꯨꯔꯨꯝꯖꯔꯤ. ꯃꯊꯪꯗꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯁꯤꯡ ꯄꯨꯔꯛꯅꯕ ꯍꯣꯠꯅꯖꯒꯦ. ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ.